ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛ ꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯀꯔꯤꯅꯥ ꯐꯥꯏꯔꯦꯝꯕꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯦꯔꯥꯖꯥꯎ ꯃꯕꯨꯛ ꯑꯀꯪꯕꯗꯨꯒꯤ ꯃꯊꯛꯇ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃ ꯂꯣꯟꯅ ꯌꯦꯞꯂꯒ ꯍꯨꯔꯥꯟꯕ ꯑꯃꯒꯤ ꯃꯇꯧꯒꯨꯝ ꯃꯤꯔꯛ ꯅꯔꯛ ꯌꯦꯡꯂꯗꯨꯅ ꯈꯣꯡꯊꯥꯡ ꯇꯞꯅ ꯊꯥꯡꯗꯨꯅ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯃꯥꯡꯒꯣꯜꯗꯒꯤ ꯁꯨꯃꯥꯡ ꯍꯦꯛ ꯀꯨꯝꯊꯕꯒ, "ꯕꯥꯖꯤ, ꯉꯁꯤ ꯅꯪꯕꯨ ꯏꯃꯨꯡꯗꯒꯤ ꯀꯔꯤ ꯍꯨꯔꯥꯜꯂꯒ ꯄꯨꯔꯒꯦ? ꯍꯨꯔꯥꯟꯒꯦ ꯍꯥꯏꯔꯁꯨ ꯃꯤꯒꯤ ꯃꯌꯨꯝꯗꯒꯤ ꯑꯇꯥꯡꯕ ꯃꯄꯣꯠ ꯃꯔꯟ ꯑꯣꯏꯅ ꯍꯨꯔꯥꯜꯂꯨꯕ ꯌꯥꯗ꯭ꯔꯣ? ꯏꯃꯨꯡꯁꯤꯗꯒꯤ ꯅꯨꯄꯤ ꯑꯉꯥꯡꯒꯤ ꯐꯅꯦꯛ ꯑꯃꯟꯕ ꯏꯃꯨꯡꯒꯤ ꯀꯣꯟ ꯑꯀꯥꯏꯇꯣꯏ ꯍꯨꯔꯥꯟꯒꯗꯕꯒꯤ ꯁꯔꯨꯛ." "ꯍꯩ ꯕꯥꯖꯤ, ꯀꯩꯁꯨ ꯄꯨꯗꯦꯅꯦ, ꯁꯨꯝꯅ ꯁ꯭ꯋꯥꯏ ꯐꯥꯎ ꯊꯣꯛꯂꯨꯒꯦ ꯇꯧꯕꯅꯤ꯫ ꯃꯤꯅ ꯇꯥꯔꯒ ꯑꯩꯁꯤ ꯍꯨꯔꯥꯟꯕ ꯃꯥꯟꯈꯤꯕ ꯇꯥꯔꯦ꯫ ꯃꯁꯤꯒꯤ ꯃꯧ ꯆꯤꯡꯒꯟꯕꯤꯁꯤꯗꯤ." "ꯌꯥꯔꯦ ꯕꯥꯖꯤ, ꯅꯒꯨꯟ ꯈꯪꯉꯤ꯫ ꯀꯔꯤ ꯄꯣꯠꯅꯣ ꯕꯥꯖꯤꯅ ꯏꯃꯨꯡ ꯑꯁꯤꯗꯒꯤ ꯂꯣꯟꯅ ꯄꯨꯒꯦ ꯇꯧꯔꯝꯂꯤꯕꯗꯣ?" "ꯏꯃꯧ ꯏꯕꯦꯝꯃ, ꯅꯪꯕꯨ ꯑꯩ ꯀꯔꯤꯁꯨ ꯄꯨꯗꯦ ꯍꯥꯏ ꯋꯥꯅꯤ꯫ ꯅꯣꯡ ꯌꯨꯕ ꯀꯣꯟ ꯑꯍꯟꯕꯁꯨ ꯑꯃꯠꯇ ꯂꯩꯇꯕ ꯌꯨꯝꯁꯤꯗꯒꯤ ꯀꯔꯤ ꯄꯣꯠꯄꯨ ꯄꯨꯗꯧꯔꯤꯒꯦ? ꯄꯨꯅꯤꯡꯉꯥꯏ ꯄꯣꯠꯅ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯈ꯭ꯔꯦ." "ꯕꯥꯖꯤ, ꯅꯪ ꯇꯁꯦꯡꯅ ꯀꯔꯤꯝꯇ ꯄꯨꯗꯦꯀꯣ? ꯍꯧꯖꯤꯛꯀꯤ ꯕꯥꯖꯤꯒꯤ ꯈꯣꯡꯊꯥꯡꯗꯨꯒ ꯍꯥꯏꯔꯨꯔꯗꯤ ꯑꯩꯈꯣꯏ ꯈꯪꯍꯟꯗꯅ ꯀꯩꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯗꯤ ꯄꯨꯔꯝꯒꯗꯧꯕ ꯑꯣꯟꯊꯣꯛꯅ ꯃꯥꯟꯈ꯭ꯔꯦꯗ." "ꯌꯥꯔꯦ ꯌꯥꯔꯦ, ꯃꯥꯟꯕꯤꯔꯅꯨ꯫ ꯑꯩ ꯀꯔꯤꯁꯨ ꯄꯨꯖꯗꯦꯀꯣ꯫ ꯃꯁꯤꯒꯤ ꯃꯧ ꯆꯤꯡꯒꯟꯕꯤꯁꯤꯅ ꯑꯩꯅ ꯂꯣꯟꯅ ꯇꯧꯕ ꯊꯕꯛꯁꯦ ꯈꯪꯈ꯭ꯔꯕ, ꯑꯗꯨꯝ ꯈꯪꯍꯟꯈ꯭ꯔꯕꯖꯥꯠꯅꯤ꯫ ꯃꯆꯤꯟ ꯀꯜꯂꯤ ꯃꯇꯤꯛ ꯃꯃꯤꯠꯁꯨ ꯊꯧꯈ꯭ꯔ ꯄꯣꯠꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯦꯔꯥꯖꯥꯎꯅ ꯈꯣꯡꯊꯥꯡ ꯑꯃꯅꯤ ꯊꯥꯡꯕꯒ ꯉꯁꯥꯏ ꯃꯈꯩ ꯃꯕꯨꯛꯇ ꯌꯦꯞꯂꯝꯕ ꯐꯅꯦꯛꯇꯨ ꯇꯨꯞ ꯂꯥꯎꯅ ꯂꯩꯃꯥꯏꯗ ꯇꯥꯔꯛꯂꯝꯃꯤ꯫ "ꯕꯥꯖꯤ, ꯕꯥꯖꯤꯕꯨ ꯏꯃꯨꯡꯁꯤꯗꯒꯤ ꯀꯔꯤꯝꯇ ꯄꯨꯗꯦ ꯍꯥꯏꯕ ꯇꯥꯏ꯫ ꯃꯁꯤꯗ ꯇꯥꯔꯛꯂꯤꯕꯁꯤꯅ ꯀꯩꯅꯣ?" "ꯑꯁ, ꯉꯁꯤꯗꯤ ꯑꯩ ꯂꯣꯏꯔꯦꯗꯅ꯫ ꯑꯩꯒꯤ ꯄꯨꯛꯁꯤꯁꯨ ꯀꯪꯖꯕꯒꯤ ꯋꯥꯅꯤ, ꯀꯔꯤꯃꯠꯇ ꯍꯦꯛ ꯀꯥꯟꯅꯗꯦ꯫ ꯐꯅꯦꯛ ꯃꯆꯥꯁꯤꯐꯥꯎ ꯅꯤꯡꯊꯤꯅ ꯌꯦꯞꯄ ꯌꯥꯕ ꯅꯠꯇꯦ꯫ ꯍꯩꯃꯥ, ꯃꯁꯤꯗꯤ ꯑꯩꯒꯤ ꯐꯅꯦꯛ ꯐꯤꯒꯦꯗꯨꯅꯤꯅꯦ꯫ ꯕꯥꯖꯤꯅ ꯈꯜꯂꯤꯕꯁꯤ ꯀꯔꯤꯅꯣ? ꯐꯅꯦꯛ ꯐꯤꯒꯦꯁꯤꯃꯇꯪ ꯐꯨ ꯐꯨ ꯀꯥꯝꯂꯒ ꯁꯦꯠꯆꯔꯤꯕꯅꯤ꯫ ꯅꯃꯧ ꯅꯨꯄꯤꯒꯤ ꯐꯅꯦꯛꯁꯤ ꯐꯥꯎꯕ ꯖ꯭ꯋꯥꯔ ꯁꯥꯟꯅꯕꯒꯤ ꯍꯨꯔꯥꯟꯗꯨꯅ ꯄꯨꯕ ꯉꯝꯂꯕꯅꯦꯕ꯫ ꯅꯃꯧ ꯅꯨꯄꯤꯒꯤ ꯐꯅꯦꯛ ꯍꯨꯔꯥꯜꯂꯒ ꯁꯥꯟꯅꯕ ꯖ꯭ꯋꯥꯔꯗꯨꯅ ꯀꯌꯥꯝ ꯅꯗꯥꯎ ꯌꯥꯗꯧꯔꯤꯒꯦ? ꯑꯁꯨꯛ ꯀꯨꯏꯅ ꯕꯥꯖꯤꯅ ꯖ꯭ꯋꯥꯔ ꯁꯥꯟꯅꯔꯛꯄꯗ ꯅꯣꯡꯃꯇ ꯁꯦꯜ ꯇꯣꯡꯗ꯭ꯔꯤꯕꯁꯦ ꯃꯤꯒꯤ ꯃꯄꯣꯠ ꯃꯔꯟ ꯍꯨꯔꯥꯟꯗꯨꯅ ꯁꯥꯟꯅꯕꯒꯤ ꯑꯣꯏꯔꯝꯒꯅꯤꯌꯦ꯫ ꯑꯗꯨꯕꯅꯤ ꯀꯥꯏꯅ ꯃꯃꯧ ꯅꯨꯄꯤꯒꯤ ꯐꯅꯦꯛ ꯐꯥꯎꯕ ꯍꯨꯔꯥꯟꯕ ꯉꯝꯃꯤꯅꯦ꯫ ꯑꯁ, ꯑꯩ ꯌꯥꯝ ꯍꯩꯅꯔꯣꯏꯗꯧꯔꯤꯗ." ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯃꯄꯨꯔꯣꯏꯕꯅ ꯂꯦꯞꯂꯒ ꯃꯃꯧ ꯅꯨꯄꯤꯅ ꯃꯆꯤꯟ ꯂꯦꯡꯂꯤꯕꯗꯨ ꯎꯕꯗ ꯁꯥꯈꯤꯇꯣꯟ ꯇꯥꯕꯒꯤ ꯄꯥꯡꯒꯜꯗꯤ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯥꯒꯤ ꯚꯥꯞꯅ ꯁꯥꯒꯠꯆꯗꯨꯅ, "ꯍꯩꯃꯥ, ꯀꯔꯤꯅꯣ ꯑꯩꯒꯤ ꯏꯃꯧ ꯑꯁꯤꯅ ꯑꯌꯨꯛ ꯑꯉꯟꯕꯁꯤꯗ ꯃꯃꯤꯠ ꯃꯅꯥ ꯁꯪꯗꯣꯛꯄ ꯃꯈꯩ ꯏꯁꯩ ꯁꯛꯂꯒ ꯑꯩꯒꯤ ꯅꯨꯄꯥ ꯄꯨꯀꯪꯕꯁꯤꯅ ꯃꯀꯣꯛ ꯍꯣꯠꯇꯅ ꯈꯥꯡꯂꯤꯕꯁꯤꯅ ꯌꯦꯡꯕꯗ ꯑꯣꯟꯊꯣꯛꯅ ꯋꯥꯔꯦꯗ꯫ ꯅꯥꯄꯪꯕꯤ ꯑꯩꯅ ꯇꯥꯗ꯭ꯔꯁꯨ ꯌꯨꯝꯊꯪꯅꯕꯅꯒ ꯇꯥꯔꯕꯗꯤ ꯑꯩꯒꯤ ꯏꯃꯧꯒꯤ ꯏꯁꯩ ꯈꯨꯁꯛꯁꯦ ꯅꯨꯡ ꯁꯣꯏꯗꯅ ꯊꯥꯔꯛꯄ ꯇꯥꯔꯦ꯫ ꯏꯁꯩ ꯂꯦꯞꯄꯨ ꯑꯃꯨꯛꯇ ꯍꯥꯏꯔꯨꯈꯤꯒꯦ꯫ ꯍꯩꯃꯧ ꯕꯦꯝꯃ, ꯑꯌꯨꯛ ꯑꯉꯟꯕꯁꯤda ꯅꯈꯨꯠ ꯑꯣꯟꯅ ꯁꯥꯋꯣ ꯇꯧꯗꯨꯅ ꯑꯗꯨꯛ ꯀꯟꯅ ꯏꯁꯩ ꯁꯛꯂꯤꯕꯗꯣ ꯌꯨꯝꯊꯪꯅꯕꯒꯤ ꯑꯉꯥꯡ ꯁꯨꯝꯕ ꯌꯥꯔꯝꯂꯔꯣꯏꯅꯦ꯫ ꯅꯪꯒꯤ ꯏꯁꯩꯗꯨ ꯇꯥꯕꯗ ꯅꯀꯨꯁꯤꯐꯥꯎ ꯐꯨꯔꯤ ꯍꯣꯠꯇꯅ ꯀꯌꯥꯗꯤ ꯋꯥꯅ ꯈꯥꯡꯉꯦ꯫ ꯑꯁꯤꯅ ꯑꯃꯨꯛ ꯀꯔꯣꯝꯗꯒꯤꯅꯣ? ꯄꯦꯜꯂꯕꯅꯤ ꯑꯩꯗꯤ꯫ ꯍꯣꯏ ꯃꯥ, ꯑꯩꯒꯤꯁꯦ ꯏꯁꯩ ꯁꯛꯄ ꯅꯠꯇꯦꯌꯦ꯫ ꯏꯅꯦꯝꯒꯤ ꯅꯨꯄꯥ ꯄꯨꯀꯪꯕꯁꯤꯅ ꯅꯃꯧꯒꯤ ꯐꯅꯦꯛꯁꯦ ꯍꯨꯔꯥꯟꯗꯨꯅ ꯄꯨꯒꯦ ꯇꯧꯔꯝꯕꯗꯒꯤ ꯅꯃꯧꯅ ꯍꯨꯔꯥꯟꯕ ꯐꯥꯔꯝꯂꯤꯕ ꯈꯪꯂꯦꯗꯅ꯫ ꯁꯤꯁꯦ ꯈꯨꯠꯁꯤꯗ ꯄꯥꯏꯔꯤꯕ ꯐꯅꯦꯛ ꯐꯤꯒꯦꯁꯦ ꯕꯥꯖꯤꯒꯤ ꯃꯕꯨꯛ ꯑꯀꯪꯕꯁꯤꯗꯒꯤ ꯀꯦꯜꯂꯛꯂꯤꯕꯅꯦ꯫ ꯏꯃꯥ ꯏꯕꯦꯝꯃ, ꯏꯃꯧ ꯏꯕꯦꯝꯃ, ꯅꯪ ꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯋꯥꯈꯜ ꯇꯥꯈꯤꯗ꯭ꯔꯦꯍꯦ꯫ ꯅꯨꯄꯤꯒꯤ ꯐꯅꯦꯛ ꯐꯤꯒꯦꯁꯤꯕꯨ ꯅꯈꯨꯅ ꯀꯔꯝꯍꯥꯏꯅ ꯇꯧꯔꯤꯕꯅꯣ ꯑꯉꯥꯎꯕꯤꯁꯤꯗꯤ? ꯑꯁ, ꯄꯦꯜꯂꯦꯗꯀꯣ ꯑꯩꯗꯤ꯫ ꯍꯨꯔꯥꯟꯕ ꯑꯃ ꯉꯥꯡꯅꯕ ꯉꯝꯗ꯭ꯔꯤꯉꯩꯗ ꯅꯥꯇ꯭ꯔꯪ ꯆꯠꯄꯤꯁꯦ ꯑꯃꯨꯛ ꯐꯩꯖꯤꯜꯂꯛꯑꯦ꯫ ꯑꯩ ꯀꯣꯛꯀ ꯉꯧꯖꯩꯗ, ꯑꯩꯒꯤ ꯏꯃꯨꯡꯗ ꯆꯪꯖꯈ꯭ꯔꯒꯦ꯫ ꯍꯩꯃꯥ, ꯀꯔꯤꯅꯣ ꯏꯃꯧ ꯏꯕꯦꯝꯃ, ꯅꯀꯨꯅ ꯐꯅꯦꯛ ꯁꯦꯠꯂꯨ ꯌꯥꯗ꯭ꯔꯒ ꯅꯈꯣꯡ ꯅꯈꯨꯠꯀ ꯊꯤꯟꯗꯅ ꯅꯪꯅ ꯇꯧꯔꯤꯕꯗꯨꯕꯣ? ꯍꯥ, ꯆꯨꯝꯂꯤꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ꯫ ꯅꯪꯅ ꯅꯀꯨꯗ ꯁꯦꯠꯍꯟꯅꯤꯡꯉꯁꯨ ꯐꯅꯦꯛꯁꯦ ꯅꯠꯇꯕ ꯏꯕꯨꯡꯉꯣꯒꯤ ꯐꯩꯖꯣꯝ ꯄꯨꯝꯌꯥꯠꯇꯨ ꯑꯣꯏꯅ ꯄꯤꯌꯨꯗꯅ꯫ ꯁ꯭ꯋꯥꯏꯅ ꯁꯨꯝ ꯂꯩꯔꯗꯤ ꯑꯩ ꯈꯣꯏꯗꯧꯁꯦ ꯁꯨꯝ ꯊꯤꯠꯄ ꯍꯦꯟꯖꯤꯜꯂꯛꯇꯧꯔꯤ꯫ ꯐꯩꯖꯣꯝ ꯁꯦꯠꯀꯦꯔꯥ ꯐꯅꯦꯛ ꯁꯦꯠꯀꯦꯔꯥ ꯅꯈꯣꯏꯅ ꯇꯩꯔꯅꯥꯎꯒꯤ ꯊꯣꯛꯄ ꯉꯥꯡꯅꯖꯧꯔꯣ꯫ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ, ꯃꯁꯤꯒꯤ ꯃꯧꯅꯥꯎꯁꯦ ꯍꯅꯨꯕꯤ ꯑꯩꯉꯣꯟꯗꯕꯨ ꯐꯩꯖꯣꯝ ꯁꯦꯠꯂꯣꯏꯅꯤ꯫ ꯃꯍꯥꯛꯀꯤ ꯀꯣꯛꯆꯥꯛꯄꯤꯅꯤꯀꯣ ꯃꯁꯤ꯫ ꯃꯃꯥ, ꯅꯪꯒꯤ ꯁꯪꯁꯥꯔꯁꯤ ꯅꯨꯡꯉꯥꯏꯗꯀꯣ꯫ ꯁꯥꯈꯤꯇꯣꯟ ꯃꯅꯥꯗꯨ ꯊꯥꯡꯒꯠꯇꯨꯅ, "ꯃꯈꯣꯏ ꯃꯄꯥ, ꯍꯧꯖꯤꯛ ꯃꯈꯣꯏ ꯃꯄꯥꯅ ꯅꯆꯤꯟ ꯂꯦꯡꯈ꯭ꯔꯤꯕꯗꯨ ꯀꯔꯤ ꯍꯥꯏꯔꯤꯅꯣ? ꯈꯤꯇꯪ ꯀꯟꯅ ꯉꯥꯡꯕꯤꯔꯛꯑꯣ, ꯑꯩ ꯇꯥꯍꯧꯗ꯭ꯔꯦ꯫ ꯃꯇꯥꯡꯁꯤ ꯌꯧꯔꯗꯤ ꯑꯩ ꯆꯠꯍꯧꯕꯅ ꯐꯔꯅꯤ ꯇꯧꯔꯤꯁꯦ꯫ ꯍꯣꯏ, ꯅꯃꯧ ꯅꯨꯄꯤꯗ ꯅꯀꯨꯒꯤ ꯆꯥꯛꯇꯣ
ꯍꯥꯞꯄꯨꯔꯅꯨ ꯍꯥꯏꯌꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯍꯥꯏꯒꯦ ꯅꯨꯄꯥ. ꯅꯨꯄꯥ ꯅꯠꯇꯕꯗꯧꯅ ꯃꯤꯒꯤ ꯃꯌꯨꯝꯗ ꯆꯥꯛꯆꯥ ꯍꯩꯖꯥꯅꯕ ꯑꯣꯟꯊꯣꯛꯅ ꯄꯥꯝꯖꯈ꯭ꯔ ꯄꯣꯠꯅꯤ. ꯃꯁꯤꯒꯤ ꯍꯅꯨꯕ ꯄꯨꯀꯪꯕꯁꯤ. ꯍꯩꯃꯧ, ꯅꯀꯨꯅ ꯉꯁꯤ ꯑꯌꯨꯛꯀꯤ ꯆꯥꯛ ꯍꯥꯞꯄꯨꯔꯅꯨ ꯍꯥꯏꯔꯝꯕꯅꯤ. ꯍꯣꯏ ꯃꯥ, ꯏꯀꯥꯏꯈꯥꯡꯗꯒꯤ ꯑꯩꯅ ꯊꯣꯡꯕ ꯆꯥꯛ ꯆꯥꯒꯗꯕ ꯏꯀꯥꯏꯔꯤꯕ ꯑꯣꯏꯔꯤꯅꯤ. ꯕꯥꯖꯤꯅ ꯍꯣꯟꯕꯗ ꯏꯃꯨꯡꯁꯤꯗ ꯃꯁꯛ ꯊꯣꯛꯄ ꯄꯣꯠ ꯑꯃꯠꯇ ꯂꯩꯁꯤꯜꯂꯛꯇ꯭ꯔꯕꯅꯤ. ꯍꯥ, ꯏꯀꯥꯏꯊꯕꯤ ꯁꯤꯡꯖꯨ ꯁꯨꯒꯦꯕ? ꯍꯣꯏ, ꯏꯃꯥꯒꯤ ꯏꯌꯥ ꯌꯥꯏꯗ. ꯅꯪꯒꯤ ꯍꯧꯅꯕꯤ ꯃꯣꯔꯣꯛ ꯇꯥꯞ ꯇꯥꯕ ꯃꯈꯩ ꯊꯥꯛꯆꯤꯟꯕꯗꯨꯗꯤ ꯇꯧꯒꯅꯨꯀꯣ. ꯑꯁꯤꯕꯅ ꯄꯨꯔꯥ ꯁꯪꯁꯥꯔ ꯑꯃꯗꯅꯤ ꯂꯩꯔꯤꯕꯁꯤ. ꯃꯤꯅ ꯉꯥꯡꯕꯅ ꯑꯃ, ꯃꯥꯅ ꯈꯨꯝꯂꯛꯄꯅ ꯑꯃ. ꯃꯅꯥꯁꯤ ꯇꯥꯗ꯭ꯔꯦ ꯍꯥꯏꯔꯕꯗꯤ ꯈꯔꯁꯨ ꯇꯨꯃꯤꯟꯅ ꯂꯩꯕ ꯃꯌꯥꯏ ꯍꯥꯏꯕꯅꯤꯗ. ꯁꯤꯔꯥꯟꯒ ꯇꯨꯔꯥꯟꯒ ꯑꯗꯨꯝ ꯈꯨꯝꯗꯧꯒꯤ. ꯑꯊꯣꯛꯄꯒꯤ ꯏꯃꯨꯡ ꯑꯃꯗ ꯍꯦꯛ ꯃꯧ ꯑꯣꯏꯖꯔꯨꯏ ꯇꯧꯔꯤꯁꯤ. ꯑꯁꯦꯡꯕꯗꯤ ꯇꯅꯧꯕꯤ ꯄꯨꯕ ꯊꯥꯡꯕ ꯉꯝꯂꯛꯇꯕꯁꯤꯅ ꯃꯆꯤꯟ ꯀꯜꯂꯕꯅꯤ. ꯃꯀꯨ ꯌꯦꯡꯂꯨꯏ ꯊꯕꯛꯇꯤ ꯃꯅꯥꯝꯇ ꯁꯨꯅꯤꯡꯗꯅ ꯋꯥꯖꯥꯎ ꯉꯥꯡꯕ ꯃꯤꯅꯤ. ꯃꯅꯦꯝ ꯁꯈꯤꯇꯣꯟ ꯐꯪꯏ ꯋꯥ ꯑꯃꯠꯇ ꯃꯦꯟ ꯇꯥꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯕ ꯅꯠꯇꯦ. ꯏꯃꯨꯡꯁꯤꯒꯤ ꯑꯋꯥ ꯑꯅꯥ ꯄꯨꯝꯕ ꯇꯅꯧꯕꯤ ꯃꯥꯅ ꯑꯍꯜ ꯁꯥꯗꯨꯅ ꯄꯨꯔꯤꯕꯅꯤ. ꯇꯅꯧꯕꯤꯒꯤ ꯅꯨꯄꯥꯗꯤ ꯌꯨꯝꯗ ꯂꯩꯇꯦ, ꯂꯪꯐꯩꯗ ꯁꯤꯜ ꯇꯥꯟꯕ ꯆꯠꯈꯤ. ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯤ ꯃꯦꯔꯥꯖꯥꯎꯁꯨ ꯂꯩꯄꯨꯡ ꯐꯝꯗꯨꯅ ꯋꯥꯖꯥꯎ ꯉꯥꯡꯕ ꯌꯥꯕ ꯉꯥꯡꯂꯨꯔꯕꯒꯤ ꯇꯨꯡꯗ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯇꯨꯅ, ꯍꯩꯃꯧ, ꯏꯀꯨꯒꯤ ꯆꯥꯛ ꯀꯗꯥꯏꯅꯣ? ꯏꯀꯨ ꯆꯥꯛ ꯂꯥꯝꯕꯅ ꯌꯥꯗ꯭ꯔꯦꯍꯦ. ꯀꯩꯅꯣ ꯕꯥꯖꯤ? ꯕꯥꯖꯤꯕꯨ ꯆꯥꯛ ꯆꯥꯅꯕ ꯑꯃ ꯆꯠꯀꯅꯤ. ꯉꯁꯤ ꯑꯌꯨꯛꯀꯤ ꯆꯥꯛ ꯍꯥꯞꯂꯨꯔꯅꯨ ꯍꯥꯏꯔꯝꯃꯤ ꯍꯥꯏꯗꯅ ꯏꯃꯥꯅ ꯍꯥꯏꯕꯗꯒꯤ ꯅꯃꯧꯗꯤ ꯕꯥꯖꯤꯒꯤ ꯆꯥꯛ ꯁꯔꯨꯛ ꯍꯥꯞꯍꯧꯗ꯭ꯔꯦ. ꯀꯔꯤꯅꯣꯗ ꯏꯃꯧ ꯏꯕꯦꯝꯃ? ꯅꯅꯦꯝ ꯅꯥꯇ꯭ꯔꯪ ꯆꯠꯄꯤꯁꯤꯅ ꯉꯥꯡꯂꯒ ꯅꯪꯅ ꯑꯋꯣꯏ ꯏꯇꯥꯒꯤ ꯑꯩꯒꯤ ꯆꯥꯛ ꯁꯔꯨꯛ ꯍꯥꯞꯇꯦ ꯍꯥꯏꯔꯤꯕꯁꯤꯕꯨ, ꯅꯠꯇꯦ, ꯅꯪꯒꯤꯁꯤꯕꯨ ꯉꯁꯥꯏ ꯑꯩꯅ ꯅꯪꯒꯤ ꯐꯅꯦꯛ ꯍꯨꯔꯥꯟꯒꯦ ꯇꯧꯔꯝꯃꯤ ꯀꯥꯏꯗꯅ ꯂꯃꯟ ꯈꯨꯝꯂꯤꯕ꯭ꯔꯣ? ꯍꯦꯔꯥ ꯕꯥꯖꯤ, ꯑꯗꯨꯝꯅ ꯀꯔꯤ ꯍꯥꯏꯅꯣ? ꯉꯁꯤ ꯈꯛꯇ ꯅꯠꯇꯦ ꯕꯥꯖꯤꯅ ꯏꯃꯨꯡ ꯑꯁꯤꯗꯒꯤ ꯄꯣꯠ ꯍꯨꯔꯥꯟꯗꯨꯅ ꯄꯨꯔꯝꯂꯤꯕꯁꯤ. ꯃꯁꯤ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯅꯣꯡꯃꯇ ꯅꯃꯧꯅ ꯕꯥꯖꯤꯒꯤ ꯆꯥꯛ ꯍꯥꯞꯈꯤꯗꯕ ꯅꯨꯃꯤꯠ ꯌꯥꯎꯈ꯭ꯔꯕ꯭ꯔꯥ? ꯊꯥꯖꯗ꯭ꯔꯒ ꯏꯃꯥꯗ ꯍꯪꯕꯤꯔꯨꯔꯣ. ꯅꯅꯦꯝ ꯅꯥꯄꯪꯕꯤꯗꯨ ꯀꯥꯏꯗ ꯂꯩ? ꯆꯥꯛ ꯁꯨꯛ ꯂꯥꯝꯕ ꯀꯥꯟꯁꯤꯗ ꯑꯩꯕꯨ ꯑꯌꯨꯛꯁꯤꯃ ꯆꯔꯥ ꯍꯦꯟꯕ ꯇꯥꯔꯤꯕ꯭ꯔꯅꯤ ꯇꯧꯔꯤꯁꯦ. ꯍꯩꯃ, ꯑꯩꯈꯣꯏ ꯃꯄꯥ, ꯅꯪ ꯍꯜꯂꯛꯂꯕ꯭ꯔꯣ? ꯉꯁꯤꯗꯤ ꯀꯔꯤ ꯃꯊꯦꯜ ꯑꯣꯏꯅ ꯍꯣꯠꯅꯕꯤꯔꯛꯂꯒꯦ? ꯑꯩꯈꯣꯏꯒꯤꯗꯤ ꯅꯃꯧ ꯅꯨꯄꯤꯅ ꯁꯧꯒ꯭ꯔꯤ ꯊꯣꯡꯕ ꯑꯃꯒ ꯊꯥꯡꯖꯤꯡ ꯃꯦꯠꯄ ꯑꯃꯒ ꯀꯌꯥꯗꯤ ꯍꯥꯎꯈ꯭ꯔꯦ. ꯍꯥꯎꯅꯤꯗ. ꯁꯣꯝꯗꯅ ꯑꯩꯅ ꯆꯥꯛ ꯂꯥꯝꯕꯅ ꯁꯤꯗꯧ. ꯉꯁꯤ ꯑꯩ ꯏ ꯀꯥꯔꯛꯇꯅ ꯅꯌꯥꯗꯨꯗ ꯅꯨꯡꯗꯨꯝ ꯅꯝꯁꯤꯜꯂꯤ ꯅꯥꯇ꯭ꯔꯪ ꯆꯠꯄꯤ ꯅꯪ. ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯁꯤꯕꯣ? ꯃꯈꯣꯏꯕꯨ ꯆꯦꯡꯒꯗꯣ ꯑꯃꯠꯇ ꯈꯩꯗꯅ ꯆꯥꯛ ꯊꯣꯡꯅꯕ ꯖꯥꯠꯂꯣ? ꯆꯥꯛꯇ ꯅꯨꯡ ꯌꯥꯎꯔꯝꯃꯤ ꯍꯥꯏꯔꯤꯁꯦ ꯀꯌꯥꯝ ꯆꯥꯎꯕ ꯅꯨꯡꯅꯣꯅꯦ? ꯃꯈꯣꯏ ꯃꯄꯥꯒꯤ ꯅꯌꯥ ꯇꯦꯛꯍꯟꯕ ꯉꯝꯂꯤꯕꯗꯨꯕꯣ? ꯀꯗꯥꯏ ꯑꯇꯦꯛꯄ ꯅꯌꯥꯗꯣ ꯑꯩ ꯑꯃꯨꯛꯇ ꯌꯦꯡꯒꯦ. ꯑꯣ, ꯑꯩ ꯂꯣꯏꯔꯦꯗꯅ. ꯑꯩꯅ ꯍꯥꯏꯕꯅ ꯑꯃ, ꯃꯥꯅ ꯈꯨꯝꯂꯛꯄꯅ ꯑꯃ. ꯍꯩ ꯁꯈꯤꯇꯣꯟ, ꯅꯪ ꯁꯤꯕꯨ ꯀꯔꯝꯍꯥꯏꯅ ꯉꯥꯡꯅꯧ ꯍꯥꯏꯕꯅꯣ ꯑꯩꯕꯨ? ꯀꯔꯤ? ꯑꯇꯦꯛꯄ ꯅꯌꯥꯗꯨ ꯆꯥꯛ ꯌꯣꯠꯄ ꯌꯥꯎꯈ꯭ꯔꯦꯕ? ꯇꯧꯅꯤꯌꯦ, ꯃꯈꯣꯏ ꯃꯄꯥꯁꯨ ꯅꯊꯤꯕꯣꯡ ꯂꯥꯎꯃꯜꯂꯤ. ꯅꯤꯡꯊꯤꯅ ꯁꯥꯏꯔꯒ ꯆꯥꯛꯇꯣ ꯌꯣꯠꯂꯝꯃꯣꯏꯌꯦ, ꯑꯗꯨꯅꯅꯤ. ꯃꯦꯔꯥꯖꯥꯎ ꯁꯈꯤꯇꯣꯟꯒꯤ ꯃꯅꯥꯀꯣꯡ ꯃꯌꯥꯗ ꯆꯪꯁꯤꯜꯂꯒ ꯈꯣꯟꯖꯦꯜ ꯍꯧꯅ, ꯍꯩ ꯅꯥꯇ꯭ꯔꯪ ꯆꯠꯄꯤ, ꯅꯪꯅ ꯁꯤꯔꯥꯟ ꯇꯨꯔꯥꯟ ꯇꯥꯗꯅ ꯅꯃꯧ ꯅꯨꯄꯤꯁꯤꯗ ꯑꯩꯒꯤ ꯆꯥꯛ ꯁꯔꯨꯛ ꯍꯥꯞꯍꯜꯂꯝꯗ꯭ꯔꯕꯅꯤꯅ ꯑꯩꯁꯤ ꯆꯔꯥ ꯍꯦꯜꯂꯤ ꯍꯥꯏꯕ ꯇꯥꯔꯕ꯭ꯔꯣ? ꯑꯁ ꯀꯔꯤ ꯋꯥꯉꯥꯡ ꯁꯉꯥꯡꯅꯣ? ꯑꯗꯨꯛ ꯀꯟꯅ ꯉꯥꯡꯕ ꯍꯧꯅꯕ꯭ꯔꯣ? ꯅꯥꯀꯣꯡꯒꯁꯤ ꯂꯣꯏ ꯌꯩꯈꯠꯈ꯭ꯔꯦ. ꯍꯧꯖꯤꯛ ꯉꯥꯡꯂꯤꯕ ꯁꯨꯝꯅ ꯉꯁꯥꯏꯅ ꯈꯣꯟꯖꯦꯜ ꯍꯧꯅ ꯍꯥꯏꯔꯝꯂꯕꯗꯤ ꯆꯔꯥ ꯍꯦꯜꯂꯝꯒꯗ꯭ꯔꯣ? ꯑꯗꯨꯗꯤ ꯅꯠꯇꯦ. ꯏꯅꯥ ꯈꯔ ꯇꯥꯊꯤ ꯍꯥꯏꯕ ꯈꯪꯅ ꯈꯪꯅ ꯌꯥꯔꯛꯇ ꯉꯪꯂꯒ ꯉꯥꯡꯂꯤ. ꯑꯗꯨꯗꯤ ꯃꯁꯥꯅ ꯁꯤꯔꯥꯟ ꯇꯨꯔꯥꯟ ꯇꯥꯕ ꯇꯥꯕꯅꯤ ꯀꯩꯅꯣ? ꯃꯥꯅꯤ, ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯂꯥꯟꯕ. ꯅꯥꯇ꯭ꯔꯪ ꯆꯠꯄꯤ ꯅꯪꯅ ꯍꯦꯛ ꯆꯨꯝ. ꯑꯣ, ꯉꯝꯖꯗ꯭ꯔꯦ. ꯅꯨꯡꯊꯤꯜ ꯅꯨꯡꯁꯥ ꯁꯨꯛ ꯁꯥꯈ꯭ꯔꯕ ꯀꯥꯟꯁꯤꯗ ꯑꯩꯕꯨ ꯃꯥꯒꯤ ꯆꯥꯛ ꯊꯣꯡꯉꯨ ꯀꯥꯏꯗꯅ. ꯑꯌꯨꯛ ꯑꯃ ꯆꯔꯥ ꯍꯦꯟꯕꯗ ꯃꯤ ꯀꯩꯁꯨ ꯁꯤꯗꯕꯅꯤ. ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯇꯣ ꯈꯔ ꯉꯟꯅ ꯅꯃꯧꯗꯨ ꯊꯣꯡꯍꯜꯂꯒꯦ. ꯍꯧꯖꯤꯛꯀꯤꯗꯤ ꯏꯁꯤꯡ ꯊꯛꯂꯒ ꯈꯥꯡꯍꯧꯔꯣ. ꯑꯩ ꯉꯥꯏꯍꯥꯛꯇ ꯑꯣꯏꯔꯨꯈꯤꯒꯦ. ꯑꯣ, ꯁꯤꯗ ꯃꯦꯔꯥꯖꯥꯎ ꯏꯕꯣ, ꯅꯪꯒꯤ ꯄꯨꯟꯁꯤꯁꯦ ꯅꯄꯪꯕꯤ ꯑꯃ ꯍꯦꯛ ꯂꯧꯔꯨꯗꯅ ꯂꯦꯞ ꯃꯥꯡꯉꯤꯗ. ꯆꯥꯛꯈꯨꯝꯅꯤꯅ ꯇꯧꯔꯤꯁꯤꯁꯨ ꯆꯥꯕ ꯌꯥꯕ ꯑꯃꯠꯇ ꯍꯦꯛ ꯂꯩꯔꯝꯃꯣꯏ. ꯏꯃꯧ ꯁꯤꯡꯒꯟꯕꯤ ꯑꯃ ꯂꯩꯔꯤꯕꯁꯤꯅ ꯑꯩꯅ ꯆꯥꯊꯣꯛꯈꯤꯅꯤ ꯀꯤꯗꯅ ꯑꯍꯥꯎ ꯑꯊꯨꯝꯒ ꯅꯣꯡꯃꯇ ꯂꯩꯔꯒ ꯏꯃꯨꯡꯁꯤ ꯊꯝꯕ ꯅꯠꯇꯦ. ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ. ꯅꯨꯄꯤ ꯃꯤꯌꯥꯏ ꯆꯜꯂꯕꯤ ꯑꯃ ꯇꯅꯧꯕꯤꯒꯤ ꯃꯌꯨꯝ ꯊꯤꯗꯨꯅ ꯂꯥꯛꯂꯝꯃꯤ. ꯅꯨꯄꯤ ꯑꯗꯨꯅ ꯀꯣꯟꯊꯣꯡ ꯍꯦꯛ ꯆꯪꯂꯛꯄꯒ ꯁꯈꯤꯇꯣꯟꯅ ꯄꯨꯈ꯭ꯔꯤꯗꯒꯤ ꯏꯁꯤꯡ ꯁꯣꯛꯂꯨꯔꯒ ꯌꯨꯝ ꯇꯝꯅ ꯆꯪꯈ꯭ꯔꯤꯕꯗꯨ ꯎꯕꯗ, ꯏꯅꯦ, ꯀꯩꯒꯨꯝꯕ ꯑꯝꯇ ꯍꯪꯖꯒꯦ. ꯍꯩꯃ, ꯇꯥꯗꯦꯅꯦ. ꯍꯣ ꯏꯅꯦ, ꯀꯩꯒꯨꯝꯕ ꯑꯝꯇ ꯍꯪꯖꯒꯦ. ꯍꯣ ꯏꯅꯦ, ꯑꯩꯅ ꯀꯧꯔꯤꯕꯁꯤ ꯇꯥꯕ꯭ꯔꯣ? ꯍꯩ, ꯀꯅꯥꯅꯣ? ꯏꯅꯦ, ꯌꯨꯝꯁꯤꯕꯨ ꯇꯅꯧꯕꯤꯒꯤ ꯑꯣꯏꯕꯤꯔꯕ꯭ꯔꯥ? ꯍꯥ, ꯉꯥ ꯑꯌꯥꯏꯕ ꯌꯣꯟꯕ ꯂꯥꯛꯄꯅꯦꯕ. ꯍꯩꯃ, ꯀꯔꯤ ꯑꯍꯜꯅꯣꯅꯦ ꯁꯤꯕꯨ? ꯍꯣꯏ ꯏꯅꯦ, ꯉꯥ ꯑꯌꯥꯏꯕ ꯌꯣꯟꯕ ꯂꯥꯛꯄꯅꯦ ꯍꯥꯏꯕ ꯅꯠꯇꯤꯌꯦ. ꯌꯨꯝꯁꯤ ꯇꯅꯧꯕꯤꯒꯤ ꯌꯨꯝ ꯑꯣꯏꯕꯤꯔꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯖꯕꯅꯤ. ꯇꯥꯕꯤꯔꯕ꯭ꯔꯣ? ꯀꯔꯤ? ꯑꯩꯕꯨ ꯅꯥꯄꯪꯕꯤ ꯍꯥꯏꯕ?
ꯅꯪꯒꯤꯁꯤ ꯌꯨꯝꯁꯤꯗ ꯉꯥ ꯌꯣꯟꯕ ꯂꯥꯛꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯤ ꯈꯠꯅꯕ ꯍꯧꯕ ꯂꯥꯛꯂꯤꯕ꯭ꯔꯣ ꯍꯥ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕꯁꯨ ꯈꯪꯗꯦ ꯌꯨꯝꯁꯤꯗ ꯄ꯭ꯔꯞ ꯂꯥꯛꯄꯤꯔꯦꯔꯒ ꯑꯩꯕꯨ ꯍꯦꯛꯇ ꯅꯪꯅ ꯅꯥꯄꯪꯕꯤ ꯀꯥꯏꯅ ꯍꯥꯏꯕ ꯅꯠꯇꯤꯛꯂꯣ ꯃꯁꯤ ꯃꯥꯒꯤ ꯉꯥꯒꯁꯦ ꯑꯃꯠꯇ ꯂꯩꯔꯣꯏꯗꯦ ꯏꯁꯤꯡ ꯕꯥꯔꯇꯤꯟꯁꯤꯅ ꯃꯃꯥꯏꯁꯤꯗ ꯊꯣꯛꯑꯦ ꯍꯩꯖꯤꯜꯂꯝꯃꯁꯤꯔꯅꯤ ꯑꯩꯕꯨ ꯀꯩꯅꯣ ꯏꯅꯦ ꯑꯝꯇ ꯁꯥꯎꯕꯤꯈꯤꯅꯨ ꯑꯩꯅ ꯍꯥꯏꯕꯅ ꯑꯃ ꯏꯅꯦꯅ ꯇꯥꯕꯅ ꯑꯃ ꯇꯧꯗꯨꯅ ꯂꯩꯔꯦ ꯌꯨꯝꯁꯤ ꯇꯅꯧꯕꯤꯒꯤ ꯍꯦ ꯌꯥꯔꯦ ꯇꯥꯅꯤꯡꯗꯦ ꯑꯩꯅꯅꯦ ꯄꯥꯡꯅꯤꯡꯗ꯭ꯔꯦ ꯇꯣꯛꯀꯅꯤ ꯃꯁꯤꯗ ꯅꯪꯒꯤ ꯅꯊꯧ ꯀꯔꯤ ꯂꯩꯒꯦ ꯃꯤ ꯑꯁꯨꯛ ꯎꯁꯤꯠꯇꯕ ꯕꯦꯝꯃ ꯅꯪ ꯃꯤ ꯌꯥꯝ ꯎꯁꯤꯠꯃꯟꯗꯦ ꯃꯄꯣꯛꯇꯁꯨ ꯑꯩꯗꯧꯅ ꯃꯅꯥ ꯇꯥꯊꯤꯕ ꯃꯆꯥ ꯉꯥꯛꯇ ꯆꯔꯣꯡ ꯄꯣꯛꯄꯣꯌꯨꯀꯣ ꯆꯨꯔꯨꯡꯉꯣ ꯀꯔꯤ ꯑꯍꯜꯅꯣ ꯃꯁꯤꯕꯣ ꯉꯥꯎꯔꯤꯔ ꯐꯩꯔꯤꯔ ꯒ꯭ꯌꯥꯟ ꯃꯦꯟꯒ ꯑꯝꯇ ꯇꯥꯗꯦ ꯃꯥꯒꯤ ꯊꯣꯛꯄ ꯁꯤꯔꯥꯟꯒ ꯇꯣꯔꯥꯟꯒ ꯉꯥꯡꯗꯅ ꯂꯩ ꯍꯥꯏꯕꯅꯤꯗ ꯇꯥꯟꯖꯥꯁꯤ ꯇꯅꯧꯕꯤꯁꯨ ꯃꯅꯦꯝꯅ ꯈꯣꯟꯖꯦꯜ ꯀꯟꯅ ꯉꯥꯡꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯏ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯄꯗ ꯇꯅꯧꯕꯤꯒꯤ ꯃꯅꯦꯇꯣꯟꯒ ꯃꯅꯦꯝꯒ ꯂꯦꯞꯂꯤꯕꯗꯨ ꯎꯔꯗꯨꯅ ꯇꯅꯧꯕꯤ ꯍꯔꯥꯎꯅ ꯆꯦꯟꯁꯤꯟꯗꯨꯅ ꯏꯅꯦꯇꯣꯟ ꯌꯥꯝ ꯊꯥꯖꯗꯤꯌꯦ ꯍꯥꯟꯅ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯄꯥꯎꯒꯝꯇ ꯆꯦꯜꯂꯛꯇꯦ ꯍꯩ ꯃꯧ ꯃꯗꯨꯒꯤ ꯉꯥꯌꯣꯟꯕꯤꯗꯣ ꯃꯥꯅ ꯄꯨꯔꯛꯄ ꯉꯥꯒ ꯑꯃꯠꯇ ꯂꯩꯕ ꯌꯥꯔꯣꯏꯀꯣ ꯄꯣꯠ ꯌꯣꯟꯕ ꯂꯥꯛꯂꯤꯕ ꯃꯥꯅ ꯑꯩꯉꯣꯟꯗ ꯉꯁꯥꯏꯗꯒꯤ ꯈꯠꯅꯕ ꯍꯧꯔꯤꯕꯅꯦ ꯇꯅꯧꯕꯤ ꯀꯩꯅꯣ ꯅꯪꯒꯤ ꯅꯅꯦꯝꯅ ꯉꯁꯥꯏꯗꯒꯤ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯁꯨꯝ ꯉꯥꯡꯗꯅ ꯂꯩ ꯃꯥꯒꯤꯁꯤꯕꯨ ꯇꯁꯦꯡꯅ ꯉꯥꯎꯔꯤꯕ꯭ꯔꯣ ꯏꯅꯦꯇꯣꯟ ꯉꯥꯎꯕ ꯅꯠꯇꯦꯌꯦ ꯏꯃꯥꯁꯦ ꯃꯅꯥ ꯈꯔ ꯇꯥꯊꯤꯕꯅꯤ ꯏꯅꯦꯇꯣꯟꯅ ꯍꯥꯏꯔꯤꯕꯁꯤꯡꯗꯣ ꯏꯃꯥꯅ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯇꯥꯕꯒꯤ ꯁꯥꯎꯔꯤꯕꯅꯤ ꯇꯅꯧꯕꯤ ꯃꯅꯦꯝꯒꯤ ꯃꯅꯥꯀꯣꯡ ꯃꯌꯥꯗ ꯅꯛꯅ ꯆꯪꯁꯤꯟꯗꯨꯅ ꯏꯃꯥ ꯂꯥꯛꯂꯤꯕ ꯅꯨꯄꯤꯁꯦ ꯉꯥ ꯌꯣꯟꯕ ꯂꯥꯛꯄ ꯅꯠꯇꯦꯌꯦ ꯑꯩꯈꯣꯏ ꯏꯅꯦꯇꯣꯟꯅꯤ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯄꯅꯤ ꯒ꯭ꯌꯥꯟ ꯇꯥꯕꯤꯔꯕ꯭ꯔꯣ ꯍꯥ ꯉꯥꯌꯣꯟꯕꯤ ꯅꯠꯇꯦ ꯅꯈꯣꯏꯒꯤ ꯅꯅꯦꯇꯣꯟꯅꯦꯕ ꯑꯩꯅ ꯆꯩꯊꯣꯛꯂꯨꯔꯤꯕ ꯃꯌꯥꯝꯗꯨꯒ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯖꯈ꯭ꯔꯦꯗ ꯇꯧꯔꯤꯁꯦ ꯕꯦꯕ ꯁꯥꯎꯅꯨꯀꯣ ꯏꯅꯦꯁꯦ ꯅꯥꯁꯤ ꯈꯔ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯂꯣꯟ ꯑꯃ ꯐꯥꯎꯅꯕ ꯋꯥꯠꯄꯒꯤꯅꯤ ꯆꯪꯉꯣ ꯏꯃꯨꯡꯗ ꯏꯅꯦ ꯁꯤꯡꯖꯨ ꯕꯣꯔꯥꯒ ꯂꯩꯕꯤꯔꯨꯒꯦ ꯅꯪꯅꯦ ꯑꯩꯉꯣꯟꯗ ꯁꯥꯎꯒꯅꯨꯀꯣ ꯂꯣꯟ ꯐꯥꯎꯅꯍꯧꯗꯗꯅ ꯇꯧꯕꯅꯤ ꯇꯅꯧꯕꯤ ꯅꯪꯕꯨ ꯅꯪꯒꯤ ꯅꯅꯦꯝꯕꯁꯦ ꯃꯇꯧ ꯀꯔꯝ ꯂꯩꯔꯤꯕꯅꯣ ꯀꯃꯥꯏ ꯂꯣꯏꯅꯔꯤꯅꯣꯕ ꯑꯣꯟꯊꯣꯛꯅ ꯍꯩꯅ ꯂꯣꯏꯅꯩꯗ ꯏꯃꯧꯗꯤ ꯌꯨꯝꯁꯤꯗ ꯉꯥꯏꯍꯥꯛꯇꯪ ꯂꯥꯛꯄ ꯑꯩ ꯐꯥꯎ ꯇꯔꯪ ꯆꯠꯂꯦ ꯍꯥꯏ ꯋꯥꯅꯤ ꯃꯁꯤꯅꯤ ꯏꯅꯦꯇꯣꯟ ꯏꯟꯊꯣꯛꯂꯨꯕꯁꯨ ꯌꯥꯕ ꯅꯠꯇꯦ ꯑꯗꯨꯅ ꯉꯝꯅꯕ ꯑꯗꯨꯝ ꯂꯣꯏꯅꯔꯦ ꯏꯇꯣꯝꯇ ꯈꯣꯏꯗꯧꯒꯁꯦ ꯄ꯭ꯔꯣꯛ ꯆꯥꯛꯄ ꯀꯌꯥꯝ ꯌꯥꯎꯔꯤꯕꯅꯤ ꯑꯗꯣ ꯏꯅꯦꯇꯣꯟꯅ ꯂꯥꯛꯄꯕꯨ ꯀꯔꯤ ꯂꯩꯒꯦ ꯀꯩꯁꯨ ꯑꯔꯨꯕ ꯊꯕꯛ ꯂꯩꯇꯦꯗ ꯏꯅꯦꯁꯤ ꯅꯈꯣꯏ ꯃꯅꯤꯡꯁꯤꯗ ꯊꯕꯛ ꯑꯃ ꯂꯥꯛꯄꯅꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇꯒꯤ ꯃꯗꯨꯗꯒꯤ ꯍꯦꯟꯅ ꯏꯃꯧꯒꯤ ꯃꯌꯨꯝꯗ ꯆꯠꯇ꯭ꯔꯤ ꯃꯇꯥꯡ ꯆꯥꯔꯤꯉꯩꯁꯤꯗ ꯉꯥꯏꯍꯥꯛꯇ ꯆꯪꯂꯝꯒꯦ ꯍꯥꯏꯗꯅ ꯊꯦꯡꯅꯕ ꯃꯤꯗ ꯅꯈꯣꯏ ꯊꯣꯡꯒꯥꯜꯁꯤ ꯍꯪꯂꯒ ꯆꯪꯂꯛꯄꯅꯤ ꯅꯅꯦꯝꯒ ꯍꯦꯛ ꯊꯦꯡꯅꯗꯅ ꯏꯅꯦꯇꯣꯟ ꯃꯤꯍꯨꯟꯒ ꯂꯣꯏ ꯄꯥꯏꯊꯣꯛꯈ꯭ꯔ ꯄꯣꯠꯅꯤ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯝꯇ ꯀꯜꯂꯛꯑꯣ ꯑꯗꯨꯒ ꯋꯥꯔꯤ ꯀꯣꯟꯅ ꯁꯥꯁꯤ ꯑꯩꯕꯨ ꯖ꯭ꯋꯥꯔ ꯁꯥꯟꯅꯕꯁꯤ ꯑꯣꯟꯊꯣꯛꯅ ꯆꯠꯅꯤꯡꯈ꯭ꯔꯦꯗ ꯇꯧꯔꯤꯁꯦ ꯉꯁꯤ ꯅꯣꯡ ꯅꯤꯅꯤꯗꯤ ꯁꯨꯔꯝꯂꯅꯤ ꯑꯩꯅ ꯁꯦꯜ ꯂꯩꯇꯗꯅ ꯖ꯭ꯋꯥꯔ ꯁꯥꯟꯅꯕ ꯆꯠꯂꯛꯇ꯭ꯔꯤꯕꯁꯤ ꯑꯩꯒꯤ ꯅꯨꯄꯤ ꯚꯥꯞ ꯐꯕꯤ ꯑꯃ ꯂꯩꯔꯤꯕꯁꯤꯗꯒꯤ ꯁꯦꯜ ꯅꯤꯒꯦ ꯍꯥꯏꯔꯁꯨ ꯐꯪꯉꯣꯏꯅꯤ ꯄꯠ ꯇꯠꯄ ꯍꯅꯨꯕꯤꯅꯤ ꯏꯃꯨꯡꯁꯤꯗꯒꯤ ꯄꯣꯠ ꯑꯃ ꯄꯨꯔꯒ ꯆꯠꯀꯦꯁꯨ ꯏꯃꯨꯡꯁꯤ ꯉꯟꯕꯤ ꯑꯃ ꯂꯩꯔꯤꯕꯁꯤꯅ ꯍꯦꯛꯇ ꯈꯪꯈꯤꯕ ꯁꯦꯜ ป้ꯥꯏꯗꯕ ꯀꯥꯏꯁꯤ ꯑꯣꯟꯊꯣꯛꯅ ꯇꯣꯜꯂꯤꯗ ꯂꯥꯏꯕꯛ ꯑꯃꯨꯛꯇ ꯌꯦꯡꯖꯒꯦ ꯍꯥꯏꯕꯁꯤꯐꯥꯎ ꯍꯦꯛ ꯐꯪꯗꯦ ꯀꯔꯤꯅꯣ ꯑꯩꯅ ꯌꯨꯝꯁꯤꯗ ꯇꯧꯔꯒ ꯃꯇꯝ ꯂꯦꯟꯗꯧꯔꯤꯕꯁꯤꯕꯣ ꯂꯥꯡꯐꯩ ꯆꯠꯈꯤꯕ ꯏꯆꯥ ꯅꯨꯄꯥꯗꯨꯁꯨ ꯁꯦꯜ ꯐꯪꯗ꯭ꯔꯕ꯭ꯔꯥ ꯈꯪꯗꯦ ꯐꯅꯗꯤ ꯀꯨꯏꯔꯦ ꯃꯥꯅ ꯌꯨꯝꯁꯤꯗ ꯍꯜꯂꯛꯇ꯭ꯔꯤꯕꯁꯤ ꯏꯆा ꯅꯨꯄꯥ ꯂꯥꯛꯂꯕꯗꯤ ꯈꯨꯠꯇ ꯁꯦꯜ ꯈꯔꯗꯤ ꯂꯩꯖꯒꯗꯕꯅꯤ ꯇꯧꯔꯤꯁꯦ ꯃꯈꯣꯏ ꯃꯄꯥ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯐꯃꯨꯡꯁꯤꯗ ꯂꯣꯡꯅ ꯍꯤꯞꯂꯒ ꯂꯩꯕꯅ ꯀꯥꯟꯅꯔꯣꯏꯌꯦ ꯅꯨꯄꯥꯅ ꯅꯔꯦꯜ ꯑꯗꯨꯛ ꯇꯟꯕ ꯍꯧꯅꯗꯦ ꯑꯁꯨꯛ ꯆꯥꯎꯈ꯭ꯔꯕ ꯏꯪꯈꯣꯜꯁꯦ ꯑꯍꯜ ꯂꯩꯀꯣꯏꯅꯤ ꯂꯩꯅ ꯃꯣꯡꯁꯣꯡ ꯑꯣꯜꯂꯤ ꯃꯤꯅ ꯌꯦꯡꯕꯗ ꯁꯥ ꯀꯩꯒ ꯆꯣꯡꯊꯣꯔꯛꯀꯗꯕ ꯁꯣꯏꯗꯅ ꯃꯥꯜꯂꯝꯃꯅꯤ ꯐꯃꯨꯡꯗ ꯂꯣꯡꯅ ꯍꯤꯞꯂꯒ ꯃꯣꯟꯗ꯭ꯔꯪ ꯁꯥꯟꯅꯒꯗꯕꯒꯤ ꯁꯔꯨꯛ ꯂꯦꯞꯃꯨꯛ ꯋꯥꯡꯕ ꯃꯈꯩ ꯁꯣꯡꯂꯤꯕ ꯅꯥꯄꯤ ꯁꯤꯡꯕꯤ ꯃꯌꯥꯝꯁꯦ ꯁꯦꯡꯗꯣꯛꯂꯒ ꯃꯇꯝꯒꯤ ꯃꯅꯥ ꯃꯁꯤꯡ ꯊꯥꯖꯤꯟꯅꯕ ꯇꯧꯁꯤ ꯅꯃꯧ ꯅꯨꯄꯤ ꯑꯁꯤꯅ ꯈꯥꯒ ꯋꯥꯡꯒ ꯆꯦꯟꯗꯅ ꯍꯣꯠꯅꯔꯤꯕꯁꯤ ꯌꯦꯡꯕꯕꯨ ꯉꯝꯂꯤꯕ꯭ꯔꯥ ꯈꯪꯗꯦ ꯊꯕꯛ ꯃꯅꯥ ꯑꯃꯇ ꯁꯨꯅꯤ ꯍꯥꯏꯕ ꯈꯪꯗꯕ ꯃꯈꯩ ꯆꯥꯛ ꯄꯨꯈꯝ ꯂꯧꯈꯠꯇꯅ ꯑꯩꯅ ꯁꯣꯝꯗ ꯁꯦꯜ ꯁꯤꯀꯤ ꯊꯣꯛꯇꯕꯅꯤ ꯏꯆꯥ ꯏꯃꯨꯡꯒꯤ ꯃꯇꯦꯡꯁꯨ ꯈꯖꯤꯛꯇꯐꯥꯎ ꯄꯥꯡꯁꯤꯟꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯏꯀꯥꯏꯔꯤꯕ ꯃꯁꯤ ꯄꯨꯝꯕꯁꯦ ꯃꯈꯣꯏ ꯃꯄꯥꯗꯤ ꯀꯔꯤꯝꯇ ꯈꯪꯕꯤꯕ ꯅꯠꯇꯦ ꯅꯪ ꯃꯉꯥꯏꯔꯦ ꯅꯨꯡꯉꯥꯏꯔꯤꯕꯁꯦ ꯅꯃꯤꯡꯃꯛꯅ ꯃꯦꯔꯥꯖꯥꯎ ꯀꯥꯏꯅ ꯑꯁꯥ ꯆꯥꯎ ꯀꯧꯔꯝꯕꯅ ꯆꯥꯟꯅꯅꯤꯌꯦ ꯍꯅꯨꯕ ꯅꯪ ꯃꯃꯥ ꯑꯩꯁꯤ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯒꯦ ꯀꯣꯛ ꯌꯥꯝꯅ ꯁꯥꯏꯀꯣ ꯁꯣꯉꯥ ꯊꯤꯖꯥꯕ ꯍꯦꯛ ꯃꯥꯟꯈꯩ ꯁ꯭ꯋꯥꯏꯗꯅꯦ ꯈꯣꯡꯂꯛꯀꯅꯨ ꯇꯥꯅꯤꯡꯗꯦ ꯀꯔꯤꯅꯣ ꯅꯥꯄꯤ ꯁꯦꯡꯂꯨꯁꯤ ꯍꯥꯏꯔꯒ ꯉꯥ ꯊꯣꯡꯕ ꯆꯥꯒꯦꯌꯦ ꯅꯠꯇꯦ ꯀꯔꯤ ꯆꯥꯅꯔꯤꯒꯦ ꯍꯥꯏꯕꯅꯤꯗ
ꯃꯈꯣꯏ ꯃꯄꯥꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯕꯣ ꯑꯍꯜ ꯑꯣꯏꯔꯕ ꯅꯪꯅ ꯋꯥꯈꯜ ꯇꯥꯗꯗꯅ ꯁꯦꯜ ꯇꯥꯟꯅꯤ ꯍꯥꯏꯕ ꯈꯪꯗ꯭ꯔꯕꯅꯤꯅ ꯂꯨꯍꯣꯡꯕ ꯀꯨꯏꯖꯗ꯭ꯔꯤꯕ ꯅꯆꯥꯅꯨꯄꯥꯗꯨꯅ ꯁꯦꯜ ꯇꯥꯟꯕ ꯂꯥꯡꯐꯩꯗ ꯆꯠꯈ꯭ꯔꯦ ꯀꯦꯗꯅ ꯃꯧꯗꯅ ꯂꯩꯖꯒꯗꯕ ꯏꯃꯧ ꯑꯁꯤꯅ ꯏꯃꯨꯡ ꯑꯁꯤꯒꯤ ꯃꯊꯤ ꯃꯀꯨꯝ ꯄꯨꯝꯕ ꯄꯨꯗꯅ ꯂꯩꯔꯦ ꯃꯁꯤꯗ ꯀꯔꯤ ꯀꯝꯗꯧꯔꯒ ꯏꯆꯥ ꯏꯃꯧꯒꯤ ꯃꯇꯦꯡ ꯄꯥꯡꯁꯤꯟꯁꯤꯒꯦ ꯍꯥꯏꯕ ꯋꯥꯈꯜ ꯈꯟꯒꯦꯗꯤ ꯍꯥꯏꯗ꯭ꯔꯒ ꯉꯥꯏꯍꯥꯛ ꯂꯩꯇꯦ ꯌꯦꯟ ꯆꯥꯒꯦꯒ ꯉꯥ ꯆꯥꯒꯦꯒ ꯍꯅꯨꯕ ꯅꯪ ꯑꯩꯅ ꯌꯦꯟ ꯆꯔꯥ ꯃꯍꯥꯎꯅ ꯊꯣꯡꯂꯒꯅꯦ ꯍꯨ ꯍꯥꯞꯆꯤꯜꯂꯒ ꯍꯥꯠꯇꯣꯛꯄ ꯁꯣꯏꯗ꯭ꯔꯕꯅꯤꯀꯣ ꯅꯌꯨ ꯊꯛꯆꯤꯜꯂꯒ ꯅꯪꯅ ꯐꯨꯃꯟꯗꯅ ꯑꯩꯕꯨꯁꯨ ꯏꯅꯥꯁꯤ ꯄꯪꯍꯟꯕꯤꯔꯦꯗꯅ ꯏꯅꯥ ꯑꯁꯤꯗ ꯄꯪꯍꯟꯕꯤꯔꯝꯗ꯭ꯔꯕꯗꯤ ꯑꯩꯁꯨ ꯀꯩꯊꯦꯜ ꯊꯣꯛꯂꯒ ꯏꯃꯨꯡꯁꯤꯒꯤ ꯃꯇꯦꯡ ꯈꯖꯤꯛꯇ ꯑꯣꯏꯔꯕꯁꯨ ꯏꯆꯥ ꯏꯃꯧꯒꯤ ꯄꯥꯡꯁꯤꯟꯕꯤꯕ ꯌꯥꯕꯅꯤ ꯅꯪꯅ ꯐꯠꯇꯕꯗꯒꯤ ꯊꯣꯛꯂꯤꯕ ꯉꯥꯛꯇꯅꯤ ꯅꯔꯤꯜ ꯇꯟꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯅꯕꯨꯛꯁꯨ ꯐꯠꯈꯤꯗ꯭ꯔꯕ ꯅꯨꯄꯥꯅꯤꯀꯣ ꯃꯈꯣꯏ ꯃꯄꯥ ꯅꯪꯁꯦ ꯐꯃꯨꯡꯗ ꯂꯣꯡꯅ ꯍꯤꯞꯂꯒ ꯃꯪꯕꯅ ꯀꯥꯟꯅꯔꯣꯏ ꯅꯥꯄꯤ ꯁꯦꯡꯂꯨꯁꯤ ꯂꯥꯎ ꯍꯥꯏꯕꯅꯤ ꯃꯁꯤ ꯃꯃꯥꯏꯁꯤꯗ ꯏꯛ ꯃꯤꯠꯁꯤꯟꯕ ꯁꯣꯝꯗꯅ ꯖꯣꯔ ꯁꯥꯟꯅꯅꯕ ꯁꯦꯜ ꯂꯩꯇꯗꯅ ꯃꯊꯥ ꯀꯟꯅ ꯁꯥꯔꯤ ꯑꯗꯨꯒ ꯃꯥꯅ ꯑꯩꯕꯨ ꯅꯥꯄꯤ ꯁꯦꯡꯂꯨꯁꯤ ꯀꯥꯏꯗ ꯑꯃꯨꯛꯀ ꯊꯥꯖꯤꯜꯂꯛꯂꯕꯗꯤ ꯌꯣꯡꯆꯥꯛ ꯃꯔꯨ ꯃꯥꯟꯈꯩ ꯀꯨꯇꯣꯡ ꯇꯣꯡꯂꯤꯕ ꯅꯃꯤꯠ ꯑꯅꯤꯗꯨ ꯆꯣꯡꯊꯣꯛꯄ ꯁꯣꯏꯔꯣꯏꯍꯦ ꯑꯔꯦꯝꯕꯗ ꯃꯥꯏꯗ ꯀꯔꯤ ꯅꯨꯄꯥꯅꯤꯒꯦ ꯁꯤꯗꯤ ꯃꯃꯥ ꯃꯄꯥ ꯑꯃ ꯑꯣꯏꯕꯒꯤ ꯏꯆꯥ ꯏꯃꯧꯒꯤ ꯃꯇꯦꯡ ꯈꯖꯤꯛ ꯄꯥꯡꯁꯤꯟꯕꯤꯁꯤ ꯍꯥꯏꯕꯗ ꯃꯥꯅ ꯃꯃꯤꯠ ꯃꯅꯥꯒ ꯁꯪꯗꯣꯛꯇꯨꯅ ꯁꯥꯎꯔꯤꯌꯦ ꯐꯩ ꯑꯗꯨꯕꯨꯗꯤ ꯀꯌꯥꯝ ꯀꯨꯏꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯉꯝꯕꯅꯣ ꯌꯦꯡꯉꯣ ꯅꯆꯥ ꯅꯃꯧ ꯑꯁꯤꯅ ꯋꯥ ꯈꯖꯤꯛꯇꯪ ꯉꯥꯡꯂꯛꯄꯗ ꯈꯨꯝꯐꯝ ꯂꯩꯔꯣꯏ ꯍꯥꯏꯕꯗꯤ ꯈꯪꯗ꯭ꯔꯤ ꯍꯅꯨꯕ ꯅꯪ ꯑꯣꯏꯔꯣꯏꯗꯕ ꯃꯤꯔꯦꯝ ꯅꯪꯅ ꯁ꯭ꯋꯥꯏꯗ ꯋꯥꯔꯤ ꯁꯥꯟꯅꯗꯅ ꯑꯩꯒꯤ ꯃꯇꯝ ꯌꯥꯝ ꯃꯥꯡꯉꯤ ꯏꯅꯥ ꯄꯪꯖꯔꯕꯁꯨ ꯏꯈꯣꯡ ꯏꯈꯨꯠ ꯇꯦꯛꯇꯦ ꯏꯄꯥꯡꯒꯜ ꯐꯔꯤ ꯁꯨꯅꯤꯡꯗꯕ ꯅꯪ ꯌꯥꯎꯗ꯭ꯔꯕꯁꯨ ꯏꯇꯣꯝꯇꯅꯅꯦ ꯄꯦꯅꯥꯃꯨꯛ ꯂꯥꯏꯅ ꯏꯪꯈꯣꯜ ꯀꯣꯏꯕ ꯉꯝꯃꯤꯅ ꯑꯩꯁꯨ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁꯈꯤꯇꯣꯟ ꯃꯥꯒꯤ ꯊꯣꯛꯄ ꯉꯥꯡꯗꯅ ꯊꯣꯛꯈꯤꯔꯝꯃꯤ ꯃꯁꯤꯒꯤ ꯆꯔꯣꯏ ꯃꯥꯟꯕꯤꯁꯤꯅ ꯊꯣꯛꯈꯤꯕꯁꯦ ꯋꯥꯌꯦꯛ ꯁꯪꯉꯤ ꯂꯥꯏꯕꯛ ꯐꯕ ꯅꯨꯃꯤꯠꯇ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯑꯣꯏꯔꯛꯀꯗꯕꯒꯤ ꯉꯥꯏꯗꯅ ꯂꯩꯔꯕ ꯂꯥꯏꯕꯛ ꯆꯥꯎꯋꯩꯕꯨ ꯅꯥꯄꯤ ꯁꯦꯡꯂꯨꯁꯤ ꯀꯥꯏꯗ ꯃꯤ ꯎꯁꯤꯠꯇꯕ ꯌꯨꯝꯁꯤꯗ ꯁꯨꯝ ꯂꯩꯔꯒ ꯋꯥꯈꯜ ꯊꯣꯛꯐꯧꯅꯗꯦ ꯏꯃꯨꯡ ꯁꯤꯡꯒꯟꯕꯤꯗꯨ ꯎꯗ꯭ꯔꯤꯉꯩꯗ ꯃꯁꯤꯒꯤ ꯕꯥꯔꯇꯤꯟꯁꯤ ꯄꯨꯔꯒ ꯃꯅꯤꯡ ꯐꯥꯎꯔꯒ ꯍꯦꯛꯇ ꯆꯠꯍꯧꯔꯒꯦ ꯕꯥꯔꯇꯤꯟꯁꯦ ꯈꯔ ꯄꯪꯕ ꯃꯤ ꯑꯃ ꯊꯤꯔꯒ ꯀꯣꯛ ꯌꯣꯟꯊꯣꯛꯂꯒ ꯗꯥꯎ ꯌꯦꯡꯂꯨꯕ ꯍꯥꯏꯗꯨꯅꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯅꯤ ꯇꯅꯧꯕꯤꯅ ꯀꯔꯤꯅꯣ ꯑꯩꯕꯨ ꯉꯁꯥꯏ ꯏꯁꯤꯡ ꯁꯣꯛꯂꯒ ꯃꯅꯤꯡꯁꯤꯗ ꯕꯥꯔꯇꯤꯟꯗꯨ ꯊꯅꯝꯕꯅꯤꯗ ꯃꯅꯤꯡ ꯃꯃꯥꯡ ꯊꯤꯕ ꯌꯥꯕ ꯂꯩꯇ꯭ꯔꯦꯕ ꯀꯝꯗꯧꯔꯤꯕ ꯁꯥꯠꯅꯣ ꯏꯃꯥ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡ ꯁꯣꯛꯅꯕ ꯕꯥꯔꯇꯤꯟꯗꯨꯕꯨ ꯎꯕ꯭ꯔꯣ ꯑꯣ ꯅꯀꯨ ꯁꯨꯅꯤꯡꯗꯕꯗꯣ ꯅꯥꯄꯤ ꯁꯦꯡꯁꯤꯒ ꯌꯥꯗꯦ ꯏꯃꯥ ꯇꯦꯛ ꯁꯨꯝ ꯇꯧꯒꯦꯗ ꯌꯥꯅꯤ ꯄꯦꯠꯂꯕꯅꯤ ꯑꯩꯗꯤ ꯍꯣ ꯕꯥꯖꯤ ꯍꯪꯕ ꯅꯠꯇꯤꯌꯦ ꯏꯁꯤꯡ ꯁꯣꯛꯅꯕ ꯕꯥꯔꯇꯤꯟꯗꯣ ꯍꯪꯕꯅꯦ ꯍꯣꯏ ꯏꯃꯥ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯒꯦ ꯑꯩꯒꯤ ꯃꯧꯁꯦ ꯀꯌꯥꯗ ꯐꯔꯤꯕꯅ ꯌꯦꯡꯉꯨ ꯃꯅꯦꯝ ꯑꯩꯅ ꯅꯥꯄꯤ ꯈꯤꯇꯪ ꯐꯥꯟꯕꯁꯤ ꯎꯕꯗ ꯋꯥꯈꯤꯅꯤ ꯂꯣꯏꯁꯤꯜꯂꯨ ꯍꯥꯏꯗꯅ ꯂꯥꯎꯔꯛꯂꯤꯕꯁꯦ ꯃꯆꯤꯟ ꯈꯔ ꯀꯟꯖꯔꯁꯨ ꯑꯩꯒꯤ ꯃꯧꯁꯦ ꯐꯩꯀꯣ ꯃꯆꯤꯟ ꯑꯁꯤꯕꯨꯗꯤ ꯏꯃꯨꯡꯁꯤꯗ ꯂꯩꯕ ꯃꯤꯅꯤꯅ ꯑꯗꯨꯝ ꯀꯟꯐꯝ ꯊꯣꯛꯄꯅꯤ ꯃꯥꯅ ꯃꯆꯤꯟ ꯀꯜꯂꯦꯅ ꯀꯩꯗꯧꯅꯤ ꯑꯩꯅ ꯇꯥꯕꯤꯗꯧꯁꯨ ꯅꯠꯇꯦ ꯐꯪꯉꯔꯣꯏ ꯃꯅꯤꯡ ꯃꯃꯥꯡ ꯊꯤꯕ ꯌꯥꯕ ꯊꯤꯔꯤꯕꯁꯤ ꯐꯥꯎ ꯐꯪꯗ꯭ꯔꯕꯅꯤ ꯏꯁꯤꯡ ꯕꯥꯔꯇꯤꯟꯁꯦ ꯃꯗꯨꯒꯤ ꯍꯅꯨꯕ ꯄꯨꯀꯪꯕꯗꯨꯅ ꯁꯣꯏꯗꯅ ꯄꯨꯔꯒ ꯆꯠꯂꯝꯕꯅꯤ ꯈꯪꯅꯤꯡꯕꯗꯨꯕꯨꯗꯤ ꯍꯟꯊꯍꯜꯂꯛꯈꯤꯁꯅꯣꯕ ꯑꯍꯜ ꯑꯃ ꯑꯣꯏꯔꯒ ꯑꯁꯨꯛ ꯋꯥꯈꯜ ꯇꯥꯗꯕ ꯈꯔ ꯂꯩꯔꯕꯗꯤ ꯌꯨꯝꯁꯤꯐꯥꯎ ꯌꯥꯎꯅ ꯌꯣꯟꯊꯣꯛꯀꯦ ꯍꯥꯏꯔꯛꯇꯧꯔꯤ ꯄꯣꯠꯅꯤ ꯊꯕꯛꯅ ꯁꯨꯅꯤꯡꯗ꯭ꯔꯤꯕ ꯅꯨꯡꯉꯥꯏꯕꯅ ꯄꯥꯝꯂꯤꯕ ꯈꯪꯉꯤꯕ ꯍꯅꯨꯕꯅ ꯉꯁꯤꯗꯤ ꯑꯩ ꯈꯣꯏꯗꯧꯁꯦ ꯌꯥꯝ ꯊꯤꯛꯇꯧꯔꯤꯗ ꯇꯧꯔꯤꯁꯦ ꯃꯄꯥꯡꯒꯜ ꯑꯁꯨꯛ ꯐꯔꯤꯕ ꯃꯥꯅ ꯊꯕꯛꯁꯨ ꯅꯣꯝꯗꯨꯅ ꯁꯦꯜ ꯇꯥꯟꯒꯦꯗꯤ ꯍꯥꯏꯗ꯭ꯔꯒ ꯏꯃꯨꯡ ꯑꯁꯤꯗꯒꯤ ꯑꯔꯩꯕ ꯄꯣꯠ ꯃꯈꯩ ꯍꯣꯟꯗꯅ ꯖ꯭ꯋꯥꯔ ꯁꯥꯟꯅꯍꯧꯅꯕ ꯍꯣꯠꯅꯕꯗ ꯏꯃꯨꯡꯁꯤꯗ ꯃꯁꯛ ꯊꯣꯛꯄ ꯄꯣꯠ ꯑꯝꯇ ꯂꯩꯁꯤꯜꯂꯛꯇ꯭ꯔꯕꯅꯤ ꯍꯦꯔꯥ ꯊꯕꯛꯀ ꯇꯧꯔꯣꯏꯗꯍꯦ ꯃꯥꯡꯒꯣꯜꯁꯤꯗ ꯐꯝꯂꯒ ꯍꯨꯔꯥꯟꯕ ꯅꯪꯂꯛꯄ ꯉꯥꯏꯒꯦꯕ ꯉꯁꯤꯗꯤ ꯀꯔꯤꯅꯣ ꯑꯩꯒꯤ ꯏꯃꯣꯛ ꯐꯖꯕꯤꯁꯤꯅ ꯃꯆꯤꯟꯗ ꯄꯪꯂꯣꯟꯗ ꯂꯣꯜꯂꯤꯕꯁꯤꯅ ꯃꯥꯒꯤ ꯁꯛꯐꯝ ꯑꯁꯤꯒ ꯍꯥꯏꯔꯨꯔꯕꯗꯤ ꯌꯥꯝꯅ ꯁꯥꯎꯕꯒꯤ ꯃꯑꯣꯡꯅꯤ ꯃꯥꯅ ꯁꯥꯎꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤ ꯑꯣꯏꯔꯖꯥꯠꯅꯣ ꯑꯩꯕꯨ ꯍꯥꯏꯐꯦꯠꯇ ꯍꯪꯕꯅ ꯐꯅꯤꯗ ꯍꯩꯃꯧ ꯀꯔꯤ ꯍꯥꯏꯔꯤꯕꯅꯣ ꯅꯪꯅ ꯉꯁꯥꯏꯗꯒꯤ ꯀꯕꯣꯛ ꯄꯣꯛꯄꯗꯧꯅ ꯅꯆꯤꯟ ꯃꯆꯥꯗꯣ ꯈꯞꯂꯤꯕꯗꯨꯕꯣ ꯍꯣ ꯏꯀꯨꯇꯣ ꯅꯥꯟꯕ ꯒ꯭ꯌꯥꯟ ꯇꯥꯕ ꯁꯨꯅꯤꯡꯗꯕꯗꯨꯅꯅꯦ ꯈꯣꯡꯉꯥꯝꯕꯨꯟꯒꯤ ꯏꯁꯤꯡ ꯁꯣꯛꯅꯕ ꯏꯁꯤꯡ ꯕꯥꯔꯇꯤꯟꯗꯣ ꯑꯩ ꯎꯗ꯭ꯔꯤꯉꯩꯗ ꯍꯨꯔꯥꯜꯂꯒ ꯄꯨꯈ꯭ꯔꯦꯗꯅ ꯈꯔ ꯂꯩꯔꯕꯗꯤ ꯏꯃꯥ ꯁꯨꯃꯥꯏꯅ ꯖꯣꯔꯗ ꯊꯥꯗꯣꯛꯀꯦ ꯍꯥꯏꯖꯔꯛꯂꯅꯤ ꯀꯔꯤ ꯏꯁꯤꯡ ꯕꯥꯔꯇꯤꯟꯗꯨꯃꯈꯛ ꯇꯔꯛ ꯏꯃꯨꯡꯁꯤꯗ ꯁꯤꯖꯤꯟꯅꯕꯗꯨ ꯃꯥꯅ ꯍꯨꯔꯥꯟꯗꯨꯅ ꯄꯨꯈ꯭ꯔꯕ ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯑꯍꯤꯡ ꯈꯣꯡ ꯍꯥꯝꯅꯤꯡꯂꯛꯂꯕꯗꯤ ꯀꯝꯗꯧꯅ ꯍꯥꯝꯒꯗꯧꯔꯤꯕ ꯑꯁ ꯑꯣꯟꯊꯣꯛꯅ ꯐꯠꯈꯤꯗ꯭ꯔꯕ ꯍꯅꯨꯕꯅꯤꯗ ꯃꯁꯦ ꯌꯥꯔꯦ ꯏꯃꯨꯡꯁꯤꯗꯤ ꯃꯗꯨꯒꯤ ꯁꯥꯎꯕ ꯍꯧꯅꯗꯦ
ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯕ ꯕꯔꯇꯤꯟ ꯑꯃꯟꯕꯗꯣ ꯖ꯭ꯋꯥꯔꯗ ꯊꯥꯔꯁꯨ ꯃꯤꯅ ꯐꯤꯕꯥ ꯏꯀꯣꯟ ꯐꯥꯎꯕ ꯑꯣꯏꯅꯤꯡꯗꯧ ꯅꯠꯇꯦ ꯃꯥꯏꯅ ꯄꯨꯖꯔꯛꯀꯅꯤ ꯅꯥꯀꯨ ꯍꯜꯂꯛꯄ ꯐꯥꯎꯕꯗꯤ ꯉꯥꯏꯔꯁꯤ ꯇꯥꯟꯖꯥꯗꯨꯗ ꯃꯦꯔꯥꯖꯥꯎ ꯁꯥꯎꯅ ꯃꯤ ꯎꯁꯤꯠꯇꯕ ꯑꯁꯨꯛ ꯐꯔꯤ ꯕꯔꯇꯤꯟꯁꯤꯕꯨ ꯖ꯭ꯋꯥꯔꯗ ꯊꯥꯒꯦ ꯍꯥꯏꯔꯒ ꯃꯣꯏꯅꯕꯨ ꯑꯉꯥꯎꯕ ꯁꯤꯔꯗꯅ ꯈꯪꯂꯩꯗꯅ ꯑꯗꯨꯕꯨꯗꯤ ꯑꯩꯒꯤ ꯂꯥꯏꯕꯛ ꯑꯁꯤꯅ ꯃꯄꯥ ꯆꯨꯝꯂꯒ ꯁꯦꯜ ꯄꯥꯏꯔꯛꯄ ꯅꯨꯃꯤꯠꯇ ꯅꯣꯏ ꯂꯣꯏꯅ ꯂꯩꯔꯒ ꯃꯦꯔꯥꯖꯥꯎ ꯑꯩꯒꯤ ꯃꯤꯅꯥꯏ ꯑꯣꯏꯍꯟꯒꯦ ꯑꯍꯥꯌꯣ ꯅꯥꯊꯨꯟꯗ ꯃꯣꯔꯣꯛ ꯃꯔꯨ ꯑꯃ ꯐꯥꯎ ꯄꯛꯇꯗꯅ ꯅꯠꯇ꯭ꯔꯣ ꯕꯥꯖꯤꯅ ꯕꯔꯇꯤꯟ ꯑꯃꯟꯕꯁꯦ ꯍꯨꯔꯥꯜꯂꯒ ꯄꯨꯔꯝꯂꯤꯕꯁꯦ ꯑꯗꯨꯒ ꯃꯤꯅꯥꯏ ꯃꯤꯁꯦꯟ ꯊꯝꯕꯒꯤ ꯋꯥꯈꯜꯒꯁꯨ ꯈꯜꯂꯤꯌꯦ ꯀꯗꯥꯏ ꯕꯔꯇꯤꯟꯁꯦ ꯏꯁꯤꯡ ꯁꯣꯛꯀꯦ ꯍꯥꯏꯗꯅ ꯉꯥꯏꯔꯤꯕꯅꯤ ꯁꯛꯇꯥꯃꯛꯅ ꯃꯀꯨ ꯍꯦꯛ ꯃꯥꯟꯈꯩ ꯍꯅꯨꯊꯪꯁꯤꯗ ꯖꯨꯠꯃꯦꯟ ꯆꯥꯕ ꯅꯆꯥ ꯅꯃꯧ ꯑꯩꯈꯣꯏꯅ ꯇꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯊꯧ ꯑꯃꯠꯇ ꯍꯦꯛ ꯇꯧꯕ ꯅꯠꯇꯦ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯈꯣꯏꯒ ꯂꯩꯃꯤꯟꯅꯅꯤ ꯈꯜꯂꯨꯕꯗ ꯈꯣꯡꯒꯁꯦ ꯁꯥꯡꯅ ꯇꯤꯡꯊꯣꯛꯂꯒ ꯀꯞꯅꯤꯡꯕ ꯍꯥꯏꯗꯨ ꯍꯦꯛ ꯌꯧꯔꯕꯅꯤ ꯑꯩꯁꯦ ꯈꯣꯏꯗꯧ ꯂꯪꯈꯠꯄꯅꯤ ꯃꯁꯤꯒꯤ ꯃꯧꯆꯤꯟꯗꯟꯕꯤꯁꯦ ꯉꯁꯤ ꯑꯩꯒꯤ ꯈꯨꯠꯆꯥꯎꯁꯤꯅ ꯊꯣꯛ ꯍꯦꯛ ꯊꯥꯖꯤꯜꯂꯛꯂꯕꯗꯤ ꯑꯔꯦꯝꯕꯗ ꯅꯅꯦꯝ ꯑꯁꯤꯗꯧꯅ ꯅꯥꯆꯪ ꯆꯗꯅ ꯂꯩꯔꯤꯁꯦ ꯊꯥꯔꯣꯅꯦ ꯕꯥꯖꯤꯅꯕꯨ ꯉꯝꯅꯤ ꯍꯥꯏꯔꯕꯗꯤ ꯏꯅꯥꯁꯤ ꯄꯪꯅꯕ ꯊꯥꯖꯤꯟꯕꯤꯔꯣꯕ ꯁꯥꯈꯤꯇꯣꯟ ꯑꯅꯤꯗꯨꯅ ꯉꯥꯡꯅꯔꯤꯕꯗꯨ ꯁꯦꯡꯅ ꯇꯥꯕ ꯉꯝꯗ꯭ꯔꯕꯁꯨ ꯈꯨꯠꯁꯥ ꯌꯥꯎꯅꯔꯛꯄ ꯇꯥꯔꯦ ꯍꯥꯏꯕ ꯈꯪꯂꯗꯨꯅ ꯆꯦꯟꯁꯤꯟꯗꯨꯅ ꯏꯃꯧ ꯏꯕꯦꯝꯃ ꯁꯦ ꯏꯃꯧꯗꯤ ꯋꯥꯈꯜ ꯇꯥꯕꯤꯅꯦ ꯅꯀꯨ ꯑꯉꯥꯎꯕꯁꯤꯒ ꯃꯥꯟꯅꯔꯨꯅꯨ ꯅꯀꯨꯁꯦ ꯊꯥꯁꯤ ꯊꯅꯧ ꯍꯧꯕꯅꯤ ꯑꯄꯥꯏ ꯄꯣꯠꯅꯒ ꯃꯨꯛ ꯊꯥꯔꯛꯇꯅ ꯏꯃꯨꯡꯁꯤꯗ ꯏꯅꯥ ꯇꯥꯊꯤꯕ ꯏꯇꯣꯝꯇ ꯑꯣꯏꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯅ 이니 이모 아마나 ꯉꯥꯡꯕ 아마나 ꯇꯥꯟꯅꯗꯅ ꯍꯥ ꯇꯧꯅꯗꯅ ꯀꯨꯝꯍꯩ ꯑꯣꯏꯕꯩ ꯇꯥꯔꯦ ꯃꯈꯣꯏ ꯃꯄꯥ ꯅꯪꯁꯨ ꯈꯔꯗꯤ ꯍꯦꯃꯜꯂꯤ ꯆꯍꯤ ꯃꯇꯥꯡꯁꯨ ꯐꯅ ꯌꯥꯝꯂꯦ ꯌꯨꯝꯁꯤꯗ ꯅꯆꯥꯅꯨꯄꯥ ꯍꯥꯏꯔꯦ ꯂꯩꯕ ꯅꯠꯇꯦ ꯅꯃꯧ ꯑꯁꯤꯅ ꯁꯥꯎꯔꯛꯂꯤꯕꯁꯦ ꯃꯈꯣꯏ ꯃꯄꯥꯒꯤ ꯂꯤꯆꯠ ꯑꯗꯨꯅꯅꯤ ꯃꯦꯔꯥꯖꯥꯎ ꯍꯩ ꯉꯣꯊꯤꯕꯤ ꯈꯣꯏꯗꯧ ꯂꯪꯈꯠꯄꯅꯦ ꯅꯁꯛꯁꯤꯡꯗꯨ ꯌꯦꯡꯅꯤꯡꯗꯦ ꯆꯠꯂꯨꯅꯦ ꯍꯩꯃꯥ ꯃꯈꯣꯏ ꯃꯄꯥꯗꯤ ꯇꯁꯦꯡꯅ ꯁꯥ ꯑꯣꯜꯂꯦꯗꯅ ꯅꯃꯧ ꯑꯁꯤꯅ ꯋꯥꯈꯜ ꯇꯥꯃꯟꯗꯦ ꯍꯥꯏꯗꯅ ꯉꯁꯥꯏꯗꯒꯤ ꯃꯃꯤꯠ ꯃꯅꯥ ꯁꯪꯗꯣꯛꯄ ꯃꯈꯩ ꯁꯥꯎꯔꯤ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡ ꯑꯋꯥꯊꯕꯤ ꯁꯤꯡꯖꯨ ꯆꯥꯁꯦꯌꯦ ꯅꯊꯤꯕꯣꯡ ꯆꯥꯕꯒꯤ ꯋꯥꯈꯜꯗ ꯈꯟꯗꯅ ꯂꯩꯌꯨ ꯍꯅꯨꯕ ꯅꯪ ꯍꯩ ꯏꯃꯧ ꯏꯕꯦꯝꯃ 이몽 ꯆꯪꯉꯁꯤ ꯂꯥꯎ ꯅꯨꯡꯗ ꯏꯁꯤꯡ ꯍꯩꯔꯒ ꯃꯇꯣꯟ ꯀꯩꯗꯧꯅꯨꯡꯗ ꯆꯣꯡꯂꯛꯀꯗꯕ ꯅꯠꯇꯦ 이니 이모 와ꯔꯒ ꯇꯣꯛꯅꯕꯅꯤ ꯉꯁꯥꯏ ꯃꯈꯩ ꯃꯩ ꯍꯧꯕ ꯃꯈꯩ ꯁꯥꯎꯔꯝꯕ ꯇꯅꯧꯕꯤ ꯃꯅꯦꯝꯒꯤ ꯋꯥꯍꯩ ꯑꯁꯤꯗ ꯅꯣꯛꯅꯤꯡꯂꯗꯨꯅ ꯈꯪꯅꯣꯛ ꯍꯦꯛ ꯅꯣꯛꯊꯣꯔꯛꯏ ꯃꯗꯨ ꯎꯕꯗ 이마 이베마 ꯑꯉꯥꯎꯕ ꯑꯃ ꯐꯥꯎꯕ ꯉꯥꯡꯅꯕ ꯉꯝꯗ꯭ꯔꯦ 이모 이베마 ꯅꯪꯁꯨ ꯑꯃꯨꯛ ꯉꯥꯎꯁꯤꯜꯂꯛꯂꯕ꯭ꯔꯥ ꯃꯇꯥꯡꯁꯤ ꯌꯧꯔꯕꯗꯤ ꯅꯀꯨ ꯅꯃꯧꯒꯤ ꯊꯣꯛꯄ ꯇꯧꯖꯍꯧꯔꯣ ꯅꯣꯏꯒꯤ ꯈꯠꯅꯕꯒ ꯑꯃꯠꯇ ꯈꯥꯝꯗꯣꯛꯆꯔꯣꯏꯀꯣ ꯑꯩ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯇꯅꯧꯕꯤꯅ ꯕꯥꯖꯤ ꯃꯌꯥꯏ ꯂꯩꯀꯥꯏꯒꯤ ꯏꯇꯣꯟ ꯄꯤꯁꯛꯀꯤ ꯃꯆꯥꯅꯨꯄꯥ ꯂꯨꯍꯣꯡꯕꯒꯤ ꯆꯦꯄꯥꯎ ꯂꯥꯛꯑꯝꯕꯗꯣ ꯉꯁꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯑꯣꯏꯔꯤꯅꯤ ꯕꯥꯖꯤꯅ ꯑꯍꯜꯅꯤ ꯕꯥꯖꯤ ꯑꯣꯏꯅ ꯆꯠꯄꯤꯔꯨꯔꯣ ꯑꯩꯁꯨ ꯏꯄꯥꯝꯗ ꯌꯨꯝ ꯆꯪꯕꯒꯤ ꯊꯧꯔꯝ ꯑꯃ ꯆꯠꯀꯗꯕꯅꯤ ꯕꯥꯖꯤꯅ ꯍꯣꯔꯦꯟ ꯂꯨꯍꯣꯡꯕ ꯆꯠꯄꯒꯤ ꯁꯦꯜꯗꯣ ꯁꯤꯗ ꯊꯝꯖꯔꯝꯃꯒꯦ ꯁꯤꯅ ꯄꯣꯠꯌꯦꯡ ꯁꯦꯜꯅꯤ ꯑꯗꯨꯒ ꯍꯣꯔꯦꯟ ꯃꯥꯟꯗꯣꯞ ꯃꯌꯥꯏꯗ ꯊꯥꯅꯕ ꯁꯦꯜ ꯑꯁꯣꯏꯕꯁꯨ ꯌꯥꯎꯔꯕꯅꯤ ꯃꯦꯔꯥꯖꯥꯎ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝ ꯁꯦꯜꯗꯨ ꯇꯥꯞ ꯂꯧꯔꯒ ꯁꯦꯜꯁꯤꯕꯨ ꯂꯩꯔꯗꯤ ꯉꯟꯇꯥ ꯍꯦꯛꯇ ꯆꯠꯄꯤꯒꯦ ꯀꯩ ꯃꯣꯏꯒꯤ ꯂꯨꯍꯣꯡꯕꯗꯣ ꯁꯛꯇꯥꯃꯛꯅ ꯍꯨꯏ ꯍꯅꯨꯕꯤ ꯃꯥꯟꯈꯩ ꯃꯃꯤꯠꯁꯤꯗ ꯁꯦꯜ ꯇꯧꯕ ꯌꯥꯔꯣꯏꯗꯕꯅꯤ ꯏꯃꯧ ꯏꯕꯦꯝꯃ ꯅꯪ ꯁꯤꯅ ꯀꯔꯝ ꯇꯧꯕ ꯃꯤꯗꯥꯅꯣ ꯈꯪꯗꯦ ꯑꯩꯅ ꯍꯦꯛ ꯎꯕ ꯈꯨꯗꯤꯡꯒꯤ ꯏꯃꯧꯒꯤ ꯅꯆꯤꯟꯗꯣ ꯂꯦꯡꯗꯅ ꯍꯦꯛꯇ ꯂꯩꯔꯝꯃꯤ ꯑꯩꯅ ꯏꯅꯥꯁꯦ ꯇꯥꯊꯤꯔꯝꯕꯒꯤꯁꯨ ꯐꯔꯕꯅꯤꯀꯣ ꯅꯠꯇ꯭ꯔꯕꯗꯤ ꯏꯃꯧꯒꯤ ꯏꯁꯧ ꯇꯥꯃꯟꯗꯅ ꯅꯍꯥꯟꯅ ꯉꯥꯎꯗꯅ ꯂꯝꯖꯥꯎ ꯁꯣꯔꯣꯛꯇ ꯕꯣꯔꯥ ꯈꯥꯎꯖꯥꯎ ꯄꯥꯏꯔꯒ ꯆꯠꯂꯝꯕ꯭ꯔꯥ ꯑꯩꯁꯨ ꯈꯪꯄꯣꯟꯇꯦ ꯍꯣꯏꯁꯨ ꯂꯩꯁꯥꯔꯤꯉꯩꯗꯗꯤ ꯋꯥ ꯐꯥꯎꯕ ꯀꯟꯅ ꯉꯥꯡꯖꯔꯛꯇꯤꯌꯦ ꯌꯨꯝꯁꯤ ꯂꯩꯔꯤꯕ ꯅꯈꯣꯏ ꯃꯌꯥꯝꯁꯦ ꯉꯝꯅꯕ ꯂꯥꯛꯅꯕꯗ ꯆꯤꯟꯁꯤ ꯀꯟꯗꯕ ꯌꯥꯗ꯭ꯔꯦ ꯑꯗꯨꯅ ꯀꯟꯒꯤ ꯌꯥꯎꯅ ꯀꯜꯂꯤꯕ ꯆꯤꯟꯅꯤ ꯅꯈꯣꯏꯅ ꯋꯥꯈꯜ ꯇꯥꯔꯒꯕꯨ ꯑꯩꯅ ꯆꯤꯟ ꯀꯟꯈꯤꯗ꯭ꯔꯣ ꯍꯩꯃꯥ ꯃꯆꯤꯟ ꯀꯜꯂꯤ ꯍꯥꯏꯔꯒ ꯑꯩꯕꯨ ꯁꯛꯊꯤꯕꯤ ꯀꯥꯏꯕꯤ ꯍꯩ ꯁꯛꯊꯤꯕꯤ ꯑꯩꯅ ꯄꯣꯛꯄ ꯏꯆꯥꯅꯤꯅꯦꯍꯦ ꯅꯄꯨꯔꯣꯏꯕ ꯃꯥꯏꯕꯪꯗꯣ ꯑꯉꯥꯎꯕꯤꯁꯤꯗꯤ ꯃꯁꯤꯒꯤ ꯁꯦꯔꯦ ꯆꯠꯄꯤꯁꯤꯅ ꯃꯔꯣꯜ ꯑꯃ ꯇꯥꯏ ꯈꯪꯗꯦ ꯇꯥꯗꯦ ꯈꯪꯗꯦ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯈꯨꯝꯗꯧꯒꯤ ꯉꯥꯏ ꯂꯩꯖꯔꯕ ꯅꯨꯄꯤꯅꯤꯗꯣ ꯇꯥꯍꯧꯗ꯭ꯔꯦ ꯀꯔꯤ ꯍꯥꯏꯔꯤꯕꯅꯣ ꯀꯩꯅꯣ ꯅꯣꯡꯃꯇ ꯍꯪꯕ ꯅꯠꯇꯦ ꯃꯤꯅ ꯉꯥꯡꯕ ꯁꯨꯛꯇꯥ ꯇꯥꯕ ꯉꯝꯗ꯭ꯔꯕ ꯃꯥꯅ ꯃꯅꯥ ꯄꯪꯉꯤ ꯀꯥꯏꯁꯦ ꯃꯤꯉꯣꯟꯗ ꯈꯪꯍꯟꯅꯤꯡꯗ꯭ꯔꯤꯕ ꯀꯥꯏꯗꯣ ꯑꯣꯏꯔ ꯃꯥꯜꯂꯦꯅꯦ ꯏꯃꯧ ꯅꯨꯄꯤ ꯍꯩꯁꯤꯡꯕꯤꯁꯤꯃꯁꯨ ꯁꯦꯜꯁꯤ ꯈꯖꯤꯛꯇꯒꯤ ꯍꯦꯟꯅ ꯄꯤꯔꯛꯄ ꯅꯠꯇꯦ ꯆꯞ ꯆꯥꯅ ꯄꯥꯔꯒ ꯄꯤꯔꯛꯂꯤꯕꯁꯦ ꯃꯁꯤꯃꯒ ꯍꯩꯃꯟ ꯁꯤꯡꯃꯟꯗꯅꯅꯦ ꯄꯁꯤꯡ ꯊꯣꯛꯇꯧꯔꯤꯕꯅꯤ ꯏꯃꯥ ꯅꯃꯧ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯕꯥꯖꯤꯒ ꯏꯃꯥꯒꯒꯤ ꯆꯥꯛꯇꯣ ꯊꯤꯔꯝꯂꯕꯅꯤ ꯉꯝꯃꯣꯏ ꯏꯃꯥꯗꯤ ꯌꯨꯝꯗ ꯁꯨꯝ ꯂꯩꯖꯍꯧꯒꯦ ꯅꯇꯣꯝ ꯈꯛꯇ ꯋꯥꯏ ꯁꯪꯅ ꯆꯠꯆꯧꯗ ꯅꯪꯅꯗꯤ ꯅꯅꯦꯝꯅꯤ ꯍꯥꯏꯗꯅ ꯑꯩꯕꯨ ꯅꯄꯥꯝ ꯂꯝꯗꯝ ꯑꯗꯨꯗ ꯄꯨꯅꯤꯡꯂꯤꯕ
Horen mina mahairaga aina makhumlurabadi imaugi maikhuniye aduna imadi yumna sum leizaurage lao lao ima konthong phawa thingdopike tanaubi suwa makha amuk tarudre asumna ayuki sak hektokpaga merazau migi luhung satkani haidana mapi loisinba haukhre karino makhoi mapa migi luhung gadaba bor adu phau sak saram khiroye makhoi mapa na haujiktagi napi loisilibudu bu ngaurabro ahal oiroiraga mirol taragadra hairaga nongma songlam sadaba sum henjin biraklibusibu lembiribro hey serious pi na tauna ti tumile maram leidana loisilibune agisi kariya hausiki wadu amuk tang hairauni kaya ba hausiki waido wona tauna te maram leidana loisilini haiba emai pe mai pe na sana mo phanglaba siram daigi yong hanuba manba mukoi mapana mi gi mauna haza japu bi phajabidu yengba nangnana ba na pi loisilibune ba makoi mapa haibidi hainu ahan thangda mina ne mathong khokta ba hanubuni yengna nanam tatpa makai phudek jarakani ko mi gi jatra pubidaga migeng kanan tajarunu nasagi phibam di yengdraga mama nang si odok na nungai roi dawida karai gi lamsilaga sagatlaga nganglak lebu wano odokpani sakito ni bi manang se sauru busu ya manase aina thajin badagi pangkhrabanina ituna pangmisiga punsi se noiba ngai minaba tari tawise ahayo nasaktu thimandana numidang da phau huina khongbudi lairedana hui oina khangdana chelaba makhoi mapana mauna masak phajabi mayum sida puraklaga punsigi loina doriba hoi na thauna lairabadi pusinjara o punsi se kathokpige hey mama tang si phanabu nungai mana pang mamiga laiminabagi nungai ba kaisi khangjadabani su lairamdoini ko karai dagi lamsindana khallagabu nganglibunu khangde pakjabana loi sadon upugase thangjinnana bataw ngasigidi iruza maitha zaraga sadon chawaga langchit langna thinjillabunna daw masabdi yengki haiba asigi nupa asidi suningdabadagi hendoktana maramjat amasu tawidana hanu thangsida migi mauna ha phajabi urani kaina mayaga si higatana sakribase tanaraga santhi saina kaningdri yengo haibanida somdana kamdauri migi luhongbu satluni haidana mayumdagi ngantana thokiba merazau mamong nupina migi luhongbuda pikhinaba haidana piramba seladuna zwarkana sanari numit asimadi madawya bahaigadra selsu khara tongjarami kunjona kari nune ngasi sibo ikhogi sel makai merazau nang loina khoktana pukhragai hirai taw daw mang kido wadi haina roisida noi mayam sangdana aingondagi dum khoklibududi ngasi nong phadosu aina lawbusu yai kai hoida adubudi kai nang ngasi aikhoidagi khokliba sel mayam se hayeng amuk loina thadorakadab lai mahutni da dubudi ku selgi leirami mai bema ngasi mana nasaibu thaujal biriba sigum aine hek zwar si se khutna thengkiba numittudagi thaujan bi boiram labadi malem sida ai muk sel paiba ina khunba mi leiram loidabani imana nasaibu nongmata thaujan bi drabani nasa muk lairabani pa leitredana ngasidi aibu thaujan biu ko ima joy kari lampang masida phaisom setpa halama yauribasi khoi basi othokna mankreda manida masi khoi basi yum mama da puna laiminari ba ikubu aina masak khangda bangnadi aina migi luhong chatlamu hairaga mana lampang masi sida duhong satkiba saraga zwar sanaduna lekthokliba ba adudi khangidana yumda handhaloba whatsapp sabi mangangnadi mahala moiraga asuk khal tada khangidana ngasi kunjon ai merazau lambi nakalda nakhong mitlaga ikhoida yenglakliba mong masasi nangni namong nupi singanbidu natrane ha karomdu haiba masina mu karomdagi phawjalakliba masigi mau hingsa bisina aina lon thabak amdu tongba hek phangloidabani uninglaga uzo sel asuk yam phangnasibu horen mana nganglasu aine khumbidraga loirikai kanadesi thadana do seldo sasat thadana tanaw bisu sauna makuda yenglamlaga mayum tamna lai khangdena ngasidi alam oiraga wakhal tadrabadi wakhal tanaba nabe maina warakpa tare haima karino imo ibema yumdagi thokibadadi yam singlemna thokibani hanjilakpadana hanagi pibamda nasindo khap lenglaga changlakliba sina kari amuk tawre
โอ้ยอีมากินุป้าพัซบดอไอ้น่ะมีกิลูหงมาสลูไฮดินปีรันบาเซียลดูนะลำปากตะจิ้งเลี่ยมนะพันละกะคูบาคูโฮเรดนะครีโนเนมาหนูสิมาสินเดเข้าคริมมายามดูมาตั้งสิดสิรันตุรานะมุคุมดูระกะให้งอนเดดสามุตาดนะอีโมอีเบมาเขาสิอีโมนะให้คิบดูแต่สิ่งนี้อีมาตาหูจริอามุตกันนะให้รู้สิโฮอีกูบอกสักพัซบดอไอ้เนี่ยปีรันบาเซียลดูนะลำปากตะจวาร์ชานะกันเลวเรย์ให้บะตาระบรองตาเรอีมาเสียงนะตาดิตอนนี้มาดูกี่ฮันูบดนั่นใช่มีบัวพาวสักษานั่นจริงไงเด็กมีกิลูหงมุสลิบันีโดไฮดนะยามวันดานุไงเนี่ยทุกขี้ไงแล้วก็มาดีจวร์ชานันนิ่งมันนั่นน่ะเงาดันเสียลิบวยสุขพัฒน์บันุปาสิบุคำดาวนังนังกัดบันโนอีโมยเบมานักกู้เสว่าเขาตามันเด็กอินี่มองมันนะก็มาสิคู่พิเศษก็ฮัตโตคริสิโร่ไหวสังนะบ่การยิ่งหูโนคู่เลยนะมันเสียกันเลยติมาสิกินมิตาไอ้นั่นลันบีบสุขังปวดติให้มีตาหนินี่นังว่าอุตุนทุ่มมกหัดละบดีลาวคงบัตรปดาอินี่มองแต่ซาตานี่อาดุน่ะมันนินมาโคทุกันดับบิดเนี่ยสวดเปียกตะลอยสินคิสิให้บันีพังยี่นังสิอีมาคอยดาวคอยดาวลองขัดปนี่ตัวไม่เลยเจ้าก็อีมาตะลอยตาหนักละบดีพี่บ้องมาตาเลยเฮ้ยอีมาตัวไม่เลยละแกไงฮะกิมาตุ้งนี่เมราเจ้าสุยามวันดานุไงนะอยู่เงารีตัวเรตุนะมายุ่มตำนะสังเลยนุไงเรื่องสิชิวไงกันนุไงใบมันสิคุณสิเดอวายที่กินยังมาทุ่มมาสิดีอะแต่การีมวยรำใจผู้ริเขาดูเซลทันนายาวมาสิโอยรำโอ้ยกินปีน่าปังบีเฮ้ยสวยไอ้กินปีเขาดงนัดไอ้เนี่ยเขาสู้การีมกันน่ะดงนัดเฮ้ยมองสิกันบีน้อยบุลอยสีระบรยุ่มสิกะฮัลนักอุ้ยบุงออาซาเจ้าฮัลเลนเฮให้มาสิกิโมให้นูซาบิสิตาดีนี่มาสิยาวนะมาหน้าสิตาทีระบรคังนี่ตันจาตุตะสักขีตอนตาทุกลักตุนะการิโนมาคุยมาปะนายอยู่สมุกทักษิลักลับรอฮะไอ้ดีไกโรเลยไกยุ่มทั้งนั้นอีบมายามสิกิมามังดะอุทงนี่ไกจะครีดตอริเสียสุกเสียยามเลยบสิเผาข้าสิตะหันบะกูบะเล็กตีโอ้ยกินปีน่าปังบีไอ้งอนดันนายมปาลักปะดกินังเสียน่าไรบะพี่โอข้ามันทีจะเรนี่กว่าไอ้เนี่ยผู้ไปเห็นมันดันน่าสุดตาทีบีมาสิมักแต่ละสู้พัดคิดจะไปสิถ้าดกละกะนุ่งมาตะน่าปามดัสตรีบนังเสียอังกปัดนังไหนเสียปามเดียดกิมาติดปามจะมาจานิกุสักขีตอนโอ้การิโนมาคุยมาปานังงางลีบมายามโดไอ้อมัตตาดีเย่น้ำมันนุปีเสียงั้นสายที่กินไม่ห้องมาใครสาวรีบันยาสังลักปัสสิดาอามุขนารักปตาร์ทักษิณจัดสิลบดีเลี้ยมนั่นเลยบิโอเสียติงมาใครทักไปอยู่นี่นิสาใครเอาแต่ไปยาดีให้บัวขันหล่นดัวข้ารู้สึกทัดกปิวใครดอกเกยอยู่เงาบนหน่วยสัวกะดีงั้นรังเดลักปีมองน้องมานะยุ่มสิกิมาป่วยดีบ่เมราเจ้าไอ้คนจะสาวมาติดเฮ้ยนั่งกินน้ำมันนุปีเสียเลยก็ไอ้สินะเพิ่นน้ำตั้งงังน่ะบิดินเฮมูสิงกันบีหลากเลยให้เดนะอิซุงอิมานะมันจะเผาบ่กินอะไรไอ้น่ะอิสากิยุ่มสิเดอินิ่งโตบ่เดมากงบีมองน้องมันน่ะไอ้คนน่ะกะรีโตบ่งำซารุนี่กเฮ้มองน้องนั่งอิมุงดูดกะรีโตรุกฮะยามทุนะมาปานทุโลกะรีโนบาสินัดที่บุงนายอยู่ดอกทักษิณจัดสิละกะฮัลลักเลยให้ระบดีตุมินะกาดสังละก็ปทารุบยาดรอกะนาตานะบ่ให้กันนะสุมังสิลาวริบเนาะบาสินี่ไกบคังเดบสูไอ้คุยที่อีไมสิไกบนะทำพำเลยเจกะรีงารางเดลักบีเป๊ะลาวบินังกุมินะสูยุ่มสิกิมาปูไอ้กิสินทักเตคุมบกษาร์ดกะไรอีไกบนะทำพำคังเดบนะไม่ตัวเดคุเจ้าสินะข้าจึงเกแต่โนบิสุฮันเดสิทารุงามมาดิทารุสิเมราเจ้าสูยูกินิสาวางลีอัตุนมะมองนุบีกิมาไม่ดาคุปักนะซาพูกันเฮกตทัจิลคังรักมีอยู่สิตบษาร์ดน่าสินกันบกไอ้งวนเดอโอยบะจังไม่ยาดงนัดเดการีนุมาคุยมาป้าบุงเอาละบรอน้ำมันสิเดคุดเฮกตถาบุงบสิบอีมวยเบมาสุกปะแต่โนบิส่วนเดโอ้ไอ้บุคุดทาร์บันดรอไปนั่นสานุปาเฮกหลักบกต้องการจากเก็บมาดูนั่นมีกี่มากุเสียข้างนักแต่บันหิงบกิการีแต่สุการนั่นจะแบบมีรีบนังทักละกะการีบุการนั่นตัวโนนั่นสาน้ำมันเผาบะมาสักข้างเดบันตัวนี้งั้นสิเผาบะขนาดสุบาจีบุมีเนี่ยมีเวสิท่าน่ะบิจิบดอกเฮ้ยมองจริงกันบีก็ช่วยเลยแต่บีมองน้องนั่งน่ะไอ้หญิงที่วงปนเหมือนนัดติกโล
ꯅꯪꯒꯤ ꯅꯔꯜ ꯉꯁꯤ ꯐꯥꯎꯕ ꯑꯩꯅ ꯀꯔꯤꯕꯨ ꯆꯥꯈ꯭ꯔꯕꯒꯦ? ꯍꯣ ꯕꯥꯖꯤꯅ ꯑꯌꯨꯛꯀꯤ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯄꯨꯈꯝ ꯂꯧꯈꯠꯂꯤꯕꯗꯣ ꯏꯄꯨꯔꯣꯏꯕꯒꯤ ꯃꯔꯜꯅꯦ, ꯀꯥꯎꯕꯤꯔꯕ꯭ꯔꯣ? ꯏꯄꯨꯔꯣꯏꯕꯒꯤ ꯃꯔꯜꯗꯤ ꯑꯩꯒꯤ ꯏꯔꯜ ꯉꯥꯛꯇꯅꯤ꯫ ꯑꯗꯨ ꯌꯧꯔꯕꯗꯤ ꯍꯥꯏꯒꯦ, ꯑꯩꯁꯨ ꯍꯥꯏꯒꯦ꯫ ꯏꯆꯥ ꯅꯨꯄꯥꯒꯤ ꯃꯔꯜ ꯆꯥꯖꯕ ꯏꯆꯥꯒꯤ ꯃꯔꯜꯕꯨ ꯃꯄꯥꯅ ꯆꯥꯗꯅ ꯀꯅꯥꯅ ꯆꯥꯅꯤ? ꯍꯣ ꯃꯄꯥ ꯑꯣꯏꯅꯁꯨ ꯀꯩ ꯇꯔꯦꯠ ꯆꯪꯗꯅ ꯆꯥꯕ ꯉꯝꯂꯔꯣꯏꯗꯕ ꯅꯄꯥꯡꯒꯜ ꯗꯨꯞ ꯗꯨꯞ ꯂꯥꯎꯔꯤꯕ ꯁꯨꯅꯤꯡꯗꯕ ꯅꯪꯁꯦ ꯏꯋꯥ ꯏꯄꯨꯔꯣꯏꯕꯗ ꯌꯨꯝꯁꯤ ꯂꯩꯕ ꯐꯪꯗꯕ ꯃꯈꯩ ꯇꯨꯝꯅꯤ ꯆꯥꯅꯤ ꯈꯪꯗꯕ ꯃꯈꯩ ꯇꯥꯟꯖꯕ ꯁꯦꯜꯅ ꯂꯦꯞꯊꯥꯛ ꯊꯥꯛꯄꯅꯤ, ꯄꯥꯝꯃꯨꯏꯌꯦ꯫ ꯍꯩ ꯆꯤꯡꯒꯟꯕꯤ, ꯏꯆꯥꯒꯤ ꯃꯔꯜꯕꯨ ꯑꯩꯅ ꯆꯥꯗ꯭ꯔꯕꯗꯤ ꯅꯄꯥꯝꯗ ꯊꯩꯒꯦ ꯍꯥꯏꯕ꯭ꯔꯣ? ꯍꯦ ꯍꯟꯅꯨꯕ ꯄꯨꯀꯪꯕ, ꯃꯤꯒꯤ ꯄꯣꯠꯌꯦꯡ ꯁꯦꯜ ꯄꯤꯌꯨ ꯍꯥꯏꯔꯒ ꯖ꯭ꯋꯥꯔ ꯁꯥꯟꯅꯊꯣꯛꯄ ꯉꯝꯕ ꯕꯥꯖꯤꯒꯤ ꯃꯥꯏꯗꯨꯕꯨ ꯀꯩꯗꯧꯅꯕ ꯄꯥꯜꯂꯤꯕ ꯃꯥꯏꯅꯣ? ꯃꯤꯒꯤ ꯄꯣꯠꯌꯦꯡꯗꯃꯛ ꯄꯥꯝꯕ, ꯃꯤꯒꯤ ꯄꯣꯠꯌꯦꯡ ꯁꯦꯜ ꯍꯟꯅꯤ ꯍꯥꯏꯕꯗꯤ ꯈꯪꯗꯕ ꯕꯥꯖꯤ ꯎꯕꯗ ꯏꯁꯥꯁꯦ ꯍꯩꯅꯗꯕꯅ ꯃꯔꯦꯡꯕꯨ ꯆꯠꯂꯤ꯫ ꯊꯨꯏ! ꯑꯩ ꯄꯩꯕ, ꯃꯁꯤꯒꯤ ꯍꯨꯏ ꯃꯥꯟꯕꯤ ꯃꯧꯁꯤ ꯃꯤ ꯐꯖꯅ ꯎꯁꯤꯠꯇ꯭ꯔꯦꯁꯦ ꯑꯩꯉꯣꯟꯗ ꯃꯇꯤꯟꯒ ꯁꯤꯠꯂꯤꯅꯤ꯫ ꯃꯁꯤ ꯉꯁꯤ ꯑꯩꯒꯤ ꯍꯩꯅꯕꯤ ꯃꯤ ꯄꯪꯐꯨꯗ ꯐꯨꯊꯕꯤꯗꯣ ꯍꯧꯔꯒꯦꯗꯣ꯫ ꯅꯈꯣꯏ ꯑꯅꯤꯕꯨ ꯇꯣꯛꯑꯣ ꯀꯩꯗꯧꯕꯒꯦ? ꯌꯨꯝꯊꯪꯅꯕꯁꯤꯡꯁꯤꯅ ꯈꯨꯅꯤꯡ ꯀꯥꯡꯗꯨꯅ ꯌꯦꯡꯂꯤꯕꯁꯤ ꯀꯔꯤꯃꯠꯇ ꯏꯀꯥꯏꯕ ꯈꯪꯅꯗ꯭ꯔꯕ꯭ꯔꯣ? ꯁꯥꯈꯤꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯗꯦ꯫ ꯃꯦꯔꯥꯖꯥꯎꯒ ꯇꯅꯧꯕꯤꯒ ꯆꯣꯡꯁꯤꯟꯗꯨꯅ ꯍꯦꯛꯇ ꯃꯈꯨꯠ ꯃꯁꯥ ꯌꯥꯎꯅꯈꯤ꯫ ꯆꯤꯟꯅ ꯈꯟꯅꯔꯤꯉꯩꯗ ꯈꯨꯅꯤꯡ ꯀꯥꯡꯗꯨꯅ ꯌꯦꯡꯂꯝꯕ ꯈꯥ ꯋꯥꯡꯒꯤ ꯃꯤ ꯃꯈꯩꯁꯨ ꯃꯇꯥꯡ ꯑꯁꯤ ꯌꯧꯔꯕꯗ ꯌꯦꯡꯗꯨꯅ ꯂꯩꯕ ꯌꯥꯔꯛꯇ꯭ꯔꯕꯅ ꯈꯥꯝꯗꯣꯛꯄ ꯆꯦꯟꯁꯤꯟꯅꯔꯛꯏ꯫ ꯍꯩ ꯇꯅꯧꯕꯤ, ꯅꯪꯅ ꯑꯉꯥꯡꯅꯤ, ꯈꯔ ꯍꯜꯂꯨ꯫ ꯅꯀꯨ ꯅꯃꯧ ꯍꯥꯠꯇꯣꯛꯅꯔꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯏꯅꯦ, ꯑꯩꯈꯣꯏꯁꯨ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ ꯕꯥꯖꯤꯒꯤ ꯂꯤꯆꯠ ꯁꯥꯖꯠ ꯑꯁꯤꯗ ꯀꯅꯥꯅꯕꯨ ꯈꯪꯕ ꯉꯝꯗꯣꯏꯅꯣ? ꯅꯣꯡꯃꯇ ꯑꯍꯜ ꯑꯃ ꯑꯣꯏꯕꯒꯤ ꯀꯔꯤ ꯑꯐꯕ ꯊꯕꯛ ꯇꯧꯕ ꯌꯥꯎꯈ꯭ꯔꯕꯒꯦ? ꯑꯣ ꯑꯗꯨꯕꯣꯕ, ꯅꯪꯅ ꯈꯔ ꯍꯜꯂꯨ꯫ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯅꯄꯨꯔꯣꯏꯕꯕꯨ ꯍꯦꯛ ꯄꯣꯛꯂꯤꯕ ꯃꯄꯥꯅꯤ꯫ ꯐꯅ ꯁꯥꯎꯅꯤꯡꯉꯦ ꯍꯥꯏꯗꯨꯅꯁꯨ ꯆꯣꯡꯁꯤꯜꯂꯒ ꯍꯦꯛꯇ ꯐꯨꯅꯕꯗꯤ ꯅꯪꯁꯨ ꯂꯥꯟꯗ꯭ꯔꯣ? ꯑꯩ ꯃꯦꯔꯥꯖꯥꯎ, ꯅꯪꯁꯨ ꯆꯍꯤ ꯐꯅ ꯌꯥꯝꯂꯝꯂꯅꯤ, ꯉꯥꯎꯕ ꯈꯔꯁꯨ ꯍꯟꯕ ꯌꯥꯔꯦ꯫ ꯅꯈꯣꯏ ꯏꯃꯨꯡꯒꯤ ꯂꯤꯆꯠ ꯁꯥꯖꯠꯁꯤꯗꯤ ꯑꯩꯈꯣꯏ ꯌꯨꯝꯊꯪꯅꯕꯒꯅꯦ ꯇꯟꯁꯤꯜꯂꯛꯀꯗꯧꯔꯤꯀꯣ꯫ ꯃꯦꯔꯥꯖꯥꯎ, ꯌꯥꯔꯦ, ꯏꯇꯩꯃꯁꯨ ꯅꯒꯨꯜ ꯈꯪꯉꯤ꯫ ꯇꯥ ꯁꯅꯥꯎꯗꯨꯕꯨ ꯀꯌꯥꯝ ꯖꯨꯠ ꯆꯥꯕ ꯅꯨꯄꯥꯅꯣ? ꯂꯝ ꯈꯨꯗꯤꯡꯒꯤ ꯅꯨꯄꯤ ꯂꯩꯔꯝꯃꯤ ꯍꯥꯏꯗꯅ ꯉꯥꯏꯍꯥꯛ ꯂꯩꯇ ꯂꯩꯀꯥꯏ ꯋꯥꯊꯣꯛ ꯑꯣꯏꯔꯤꯕ ꯅꯠꯇ꯭ꯔꯣ? ꯅꯣꯏ ꯑꯃꯠꯇ ꯑꯩꯅ ꯅꯋꯥ ꯂꯧꯗꯦ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯍꯦꯔꯥ, ꯃꯇꯥꯡꯁꯤ ꯌꯧꯔꯕꯗꯤ ꯍꯥꯠꯅꯒꯦꯔꯥ ꯁꯤꯅꯒꯦꯔꯥ ꯅꯣꯏꯒꯤ ꯊꯣꯛꯄ ꯇꯧꯖꯍꯧꯔꯣꯗ꯫ ꯍꯩ ꯆꯥ ꯌꯨꯝꯗ ꯆꯠꯁꯤꯜꯂꯥꯎ꯫ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤꯒ ꯑꯣꯟꯁꯤꯟꯅꯕ ꯍꯧꯅꯗꯦ꯫ ꯏꯃꯧ ꯏꯕꯦꯝꯃ, ꯅꯪꯅ ꯑꯉꯥꯡꯅꯤ, ꯅꯪꯅ ꯈꯖꯤꯛꯇ ꯍꯜꯂꯨ ꯀꯩꯗꯧꯕꯒꯦ? ꯑꯉꯥꯎꯕ ꯅꯀꯨ ꯑꯁꯤꯒ ꯃꯥꯟꯅꯔꯒ ꯂꯩꯀꯥꯏ ꯃꯤꯅ ꯀꯨꯝꯍꯩꯒꯨꯝꯅ ꯌꯦꯡꯅꯔꯤꯕꯁꯤ ꯎꯕꯗ ꯏꯃꯥꯕꯨ ꯏꯀꯥꯏꯔꯦꯗ꯫ ꯑꯁꯨꯝꯅ ꯃꯅꯦꯝꯅ ꯏꯪꯅ ꯇꯞꯅ ꯍꯥꯏꯕꯗꯒꯤ ꯇꯅꯧꯕꯤꯁꯨ ꯑꯁꯥꯎꯕ ꯄꯨꯝꯕ ꯐꯥꯊꯗꯨꯅ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ꯫ ꯃꯦꯔꯥꯖꯥꯎꯗꯤ ꯍꯧꯖꯤꯛꯁꯨ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯄꯉꯥꯡꯗ ꯉꯥꯡꯂꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯣꯡꯉꯥꯟꯕꯗꯒꯤ ꯇꯅꯧꯕꯤ ꯃꯈꯨꯗ ꯁꯥꯎꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯋꯥ ꯑꯃꯠꯇ ꯍꯦꯛ ꯍꯥꯏꯔꯝꯗꯦ꯫ ꯃꯦꯔꯥꯖꯥꯎꯁꯨ ꯅꯤꯁꯥ ꯍꯟꯈ꯭ꯔꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯥꯁꯨ ꯏꯀꯥꯏꯕ ꯐꯥꯎꯔꯛꯂꯦ꯫ ꯃꯃꯧꯗ ꯀꯧꯕ ꯐꯥꯎꯕ ꯉꯝꯈꯤꯗ꯭ꯔꯤ꯫ ꯃꯀꯨꯒ ꯃꯃꯧ ꯑꯁꯤꯒꯅ ꯄꯩꯅꯗꯨꯅ ꯂꯩꯔꯕꯗ ꯁꯥꯈꯤꯇꯣꯟꯁꯨ ꯇꯧꯐꯝ ꯑꯃ ꯈꯪꯗ꯭ꯔꯕꯅꯤ꯫ ꯃꯦꯔꯥꯖꯥꯎꯅ ꯃꯔꯤꯟ ꯇꯟꯕꯒꯤ ꯏꯃꯨꯡꯁꯤꯒꯤ ꯀꯥꯟꯅꯅꯕ ꯀꯔꯤ ꯑꯃꯠꯇ ꯇꯧꯁꯤ ꯍꯥꯏꯕ ꯌꯥꯗ꯭ꯔꯕꯁꯨ ꯁꯥꯈꯤꯇꯣꯟ ꯃꯥꯗꯤ ꯃꯆꯥ ꯃꯃꯧꯒꯤ ꯃꯇꯦꯡ ꯈꯖꯤꯛꯇ ꯑꯣꯏꯔꯕꯁꯨ ꯄꯥꯡꯕ ꯉꯝꯅꯕ ꯍꯥꯏꯗꯨꯅ ꯆꯥꯎꯈ꯭ꯔꯕ ꯏꯪꯈꯣꯜ ꯑꯗꯨ ꯁꯤꯠ ꯅꯥꯟꯅ ꯅꯥꯄꯤ ꯃꯀꯥ ꯑꯃ ꯐꯥꯎꯕ ꯍꯧꯍꯟꯗꯕ ꯃꯈꯩ ꯃꯇꯝ ꯃꯇꯝꯒꯤ ꯃꯍꯩ ꯃꯔꯣꯡ ꯊꯥꯖꯤꯜꯂꯝꯃꯤ꯫ ꯃꯅꯦꯝꯅ ꯋꯥꯅ ꯍꯣꯠꯅꯖꯔꯤꯕꯗꯨ ꯇꯅꯧꯕꯤ ꯃꯥꯅꯁꯨ ꯈꯪꯂꯗꯨꯅ, ꯏꯃꯥ, ꯑꯩꯈꯣꯏꯒꯤ ꯏꯪꯈꯣꯜꯒꯤ ꯄꯣꯠꯁꯦ ꯌꯥꯝ ꯐꯩ꯫ ꯏꯃꯥꯅ ꯀꯟꯅ ꯍꯣꯠꯅꯖꯕꯒꯤ ꯃꯍꯩ ꯌꯥꯜꯂꯦꯀꯣ꯫ ꯏꯃꯥꯗꯤ ꯕꯣꯔꯥ ꯆꯥꯅꯤꯡꯗꯦ, ꯏꯃꯧꯕꯨ ꯕꯣꯔꯥ ꯆꯥꯅꯤꯡꯕ꯭ꯔꯣ? ꯄꯦꯜꯂꯕꯅꯤ, ꯏꯅꯦꯝꯅꯤ ꯀꯥꯏꯗꯅ ꯅꯨꯡꯁꯤꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯁꯥꯒꯗꯕꯁꯦ ꯍꯦꯛ ꯐꯪꯗꯦ ꯑꯣꯏꯕ꯫ ꯍꯩꯃ, ꯑꯩꯗꯤ ꯏꯃꯧꯅ ꯅꯈꯣꯡ ꯍꯥꯝꯊꯩ ꯍꯥꯏꯕꯗꯣ ꯕꯣꯔꯥ ꯆꯥꯅꯤꯡꯉꯤ ꯍꯥꯏꯕꯨ ꯍꯦꯛ ꯇꯥꯔꯨꯔꯦꯍꯦ꯫ ꯑꯩꯅꯅꯦ ꯃꯣꯔꯣꯛꯇꯣ ꯌꯥꯝ ꯆꯥꯁꯤꯟꯒꯅꯨ ꯍꯥꯏꯗ꯭ꯔꯣ? ꯉꯁꯤꯒꯤ ꯀꯌꯥꯔꯛꯇꯤ ꯁꯨꯔꯦ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯍꯧꯔꯤꯕ ꯄꯨꯡꯍꯩꯇꯣꯟ ꯃꯅꯥ ꯑꯅꯧꯕꯁꯦ ꯍꯦꯛꯂꯒ ꯃꯅꯥ ꯑꯃꯅꯤ ꯍꯦꯛ ꯁꯥꯏꯖꯤꯜꯂꯒ ꯐꯕ꯭ꯔꯥ ꯌꯦꯡꯉꯨ꯫ ꯇꯅꯧꯕꯤ ꯃꯅꯦꯝ ꯑꯁꯤꯒ ꯋꯥꯔꯤ ꯁꯥꯟꯅꯕꯅ ꯑꯣꯏꯔꯔꯣꯏ ꯈꯜꯂꯗꯨꯅ ꯋꯥ ꯀꯔꯤꯁꯨ ꯃꯈꯥ ꯇꯥꯔꯨꯗ꯭ꯔꯦ꯫ ꯃꯥꯅ ꯑꯣꯏꯅ ꯀꯩꯊꯦꯜꯗ ꯆꯠꯇꯨꯅ ꯉꯥ ꯃꯆꯥ ꯑꯃ ꯂꯩꯔꯨꯔꯒ ꯊꯣꯡꯗꯨꯅ ꯃꯅꯦꯝꯕꯨ ꯄꯤꯖꯔꯝꯃꯤ꯫ ꯃꯦꯔꯥꯖꯥꯎꯅ, ꯑꯩ ꯃꯃꯥ, ꯅꯃꯧ ꯅꯨꯄꯤꯗ ꯏꯟꯁꯥꯡ ꯂꯩꯍꯧꯔꯕꯗꯤ ꯈꯔ ꯍꯥꯞꯄꯧ ꯍꯩ꯫ ꯀꯔꯤꯅꯣꯗ ꯃꯈꯣꯏ ꯃꯄꯥ, ꯑꯁꯨꯛ ꯑꯣꯏꯅꯝꯅ ꯍꯥꯎꯔꯤꯕ ꯏꯟꯁꯥꯡꯁꯤꯕꯨ ꯁꯤꯜꯂꯦꯌꯦ꯫ ꯇꯥꯅꯤꯡꯗꯦꯀꯣ, ꯁꯤꯜꯂꯒ ꯍꯦꯛ ꯆꯥꯔꯨꯔꯅꯨ꯫ ꯇꯅꯧꯕꯤ ꯃꯈꯨꯅ ꯍꯧꯖꯤꯛ ꯍꯥꯏꯈꯤꯕꯗꯨ ꯇꯥꯍꯧꯔꯗꯨꯅ ꯏꯟꯁꯥꯡ ꯈꯔ ꯀꯣꯠꯇꯨꯅ ꯃꯀꯨꯒꯤ ꯁꯔꯨꯛꯇꯨꯗ ꯍꯥꯞꯄꯤ꯫ ꯍꯩꯃꯥ, ꯏꯟꯁꯥꯡ ꯍꯥꯞꯅꯕꯒꯤ ꯋꯥ ꯑꯣꯏꯔꯦ꯫ ꯃꯦꯔꯥꯖꯥꯎ ꯃꯥꯒꯤ ꯅꯨꯄꯤꯗ ꯃꯃꯤꯠ ꯐꯩꯅ ꯌꯦꯡꯉꯤ꯫ ꯍꯩꯅꯈꯤꯕ ꯁꯤꯟꯐꯝ ꯊꯥꯗꯣꯛꯄ ꯉꯝꯗꯦ ꯁꯛꯈꯤꯕ ꯏꯁꯩ ꯅꯣꯡꯃꯇꯁꯨ ꯉꯪꯉꯤ ꯍꯥꯏꯅꯕꯗꯨꯅꯤ꯫ ꯃꯦꯔꯥꯖꯥꯎ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯆꯧꯕ ꯁꯦꯟꯐꯝ ꯄꯨꯊꯣꯛꯇꯨꯅ ꯑꯃꯨꯛꯇꯪꯗꯤ ꯖ꯭ꯋꯥꯔ ꯁꯥꯟꯅꯗꯨꯅ ꯃꯥꯒꯤ ꯑꯔꯣꯏꯕ ꯗꯥꯎ ꯌꯦꯡꯅꯤꯡꯏ꯫
ꯀꯔꯥꯏꯗꯒꯤ ꯀꯔꯤ ꯀꯝꯗꯧꯅ ꯑꯆꯧꯕ ꯁꯦꯟꯐꯝ ꯑꯃ ꯂꯧꯁꯤꯒꯦ ꯍꯥꯏꯅ ꯀꯟꯅ ꯈꯜꯂꯤ꯫ ꯇꯥꯟꯖꯥꯁꯤꯗ ꯁꯥꯈꯤꯇꯣꯟꯅ ꯍꯩꯅꯦꯍꯦ ꯍꯩ ꯃꯧꯋꯥ ꯅꯈꯣꯏꯕꯨ ꯀꯣꯟꯊꯣꯡꯁꯤ ꯊꯤꯡꯂꯝꯕ ꯌꯥꯗ꯭ꯔꯣ? ꯁꯟ ꯌꯥꯝ ꯑꯃ ꯆꯪꯂꯦꯅꯦ, ꯁꯟꯁꯤꯡꯁꯦ ꯑꯃꯨꯛꯇ ꯇꯥꯟꯊꯣꯛꯁꯤ ꯂꯥꯎꯅꯦ, ꯑꯩꯅ ꯋꯥꯅ ꯊꯥꯖꯔꯤꯕ ꯄꯣꯠꯁꯤꯡꯁꯦ ꯇꯣꯏꯅ ꯆꯥꯈꯤꯕ ꯇꯥꯔꯦ, ꯍꯩ 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 ꯍꯩꯃ ꯑꯣꯟꯊꯣꯛꯅ ꯌꯥꯝꯈ꯭ꯔꯦ ꯁꯟꯁꯤꯡꯁꯤꯁꯨ, ꯁꯟ ꯁꯦꯟꯕ ꯃꯤꯅ ꯀꯔꯣꯝꯗ ꯂꯩꯈ꯭ꯔꯕꯖꯥꯠꯅꯣ? ꯏꯃꯥ ꯃꯅꯤꯡꯂꯣꯝꯗꯒꯤ ꯇꯥꯟꯈꯠꯂꯛꯑꯣ, ꯑꯩ ꯁꯣꯝꯗ ꯊꯠꯀꯦ꯫ ꯃꯦꯔꯥꯖꯥꯎ ꯃꯥꯒꯤ ꯅꯨꯄꯤꯒ ꯃꯃꯧꯒꯅ ꯁꯟ ꯇꯥꯜꯂꯤꯕꯗꯨ ꯎꯔꯒ ꯃꯥꯒꯤ ꯀꯣꯛꯇ ꯋꯥꯈꯜ ꯑꯃ ꯂꯥꯛꯏ꯫ ꯁꯦꯜ ꯂꯩꯔꯦ, ꯉꯁꯤꯗꯤ ꯁꯟ ꯁꯦꯟꯕ ꯃꯤ ꯂꯥꯛꯇꯧ ꯃꯥꯜꯂꯤ, ꯑꯗꯨꯅꯗꯤ ꯇꯥꯟꯖꯥꯁꯤ ꯃꯥꯡꯍꯟꯕ ꯌꯥꯗꯦ꯫ ꯁꯟ ꯃꯌꯥꯝ ꯃꯔꯛ ꯑꯁꯤꯗꯒꯤ ꯁꯟ ꯐꯖꯕ ꯑꯃ ꯍꯦꯛꯇ ꯊꯪꯅꯕ ꯈꯨꯜ ꯌꯧꯅꯕ ꯍꯣꯏꯔꯒ ꯄꯨꯈ꯭ꯔꯒꯦ, ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯅ ꯄꯥꯝꯂꯤꯕ ꯁꯦꯜꯁꯤ ꯁꯣꯏꯗꯅ ꯐꯪꯂꯅꯤ꯫ ꯑꯁꯤ ꯈꯜꯂꯗꯨꯅ ꯃꯦꯔꯥꯖꯥꯎ ꯃꯈꯨꯠꯇ ꯂꯤꯆꯩ ꯑꯁꯥꯡꯕ ꯑꯃ ꯄꯥꯏꯔꯒ ꯁꯟꯁꯤꯡꯗꯨ ꯃꯥꯅ ꯇꯥꯟꯊꯣꯛꯄ ꯁꯥꯔꯒ ꯄꯨꯊꯣꯛꯈ꯭ꯔꯦ꯫ ꯏꯃꯥ ꯏꯕꯦꯝ, ꯑꯁꯨꯛ ꯌꯥꯝꯕ ꯁꯟꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯑꯩꯒꯤ ꯁꯟ ꯐꯖꯕ ꯑꯃ ꯍꯨꯕꯗ ꯃꯤꯅ ꯈꯪꯕ ꯍꯧꯅꯗꯦ, ꯍꯩ 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 ꯆꯠꯂꯨꯅꯦ, ꯃꯁꯤꯒꯤ ꯑꯃꯨꯕ ꯑꯔꯥꯡꯕ ꯁꯟ ꯂꯥꯕꯁꯤꯗꯤ ꯐꯖꯔꯦꯍꯦ, ꯃꯁꯤ ꯑꯣꯏꯅ ꯍꯦꯛꯇ ꯍꯣꯏꯈ꯭ꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯦꯔꯥꯖꯥꯎꯅ ꯁꯟ ꯑꯗꯨꯕꯨ ꯊꯪꯅꯕ ꯈꯨꯜꯒ ꯐꯥꯎꯅꯕ ꯌꯥꯕ ꯂꯝꯕꯤ ꯑꯗꯣꯝꯗ ꯍꯣꯏꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯃꯦꯔꯥꯖꯥꯎꯅ ꯁꯟ ꯍꯣꯏꯗꯨꯅ ꯆꯠꯂꯤꯕꯗꯨ ꯃꯦꯔꯥꯖꯥꯎꯒꯤ ꯂꯤꯆꯠ ꯁꯥꯖꯠ ꯃꯨꯟꯅ ꯈꯪꯂꯕ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏ ꯈꯔꯅ ꯎꯔꯗꯨꯅ ꯁꯟ ꯁꯦꯟꯕ ꯅꯨꯄꯥ ꯑꯗꯨꯗ ꯄꯥꯎ ꯇꯝꯂꯝꯃꯤ꯫ ꯍꯩ ꯊꯦꯝꯕꯣꯡ, ꯅꯪꯒꯤ ꯁꯟꯁꯤꯡꯗꯨꯕꯨ ꯃꯁꯤꯡ ꯁꯨꯔꯤꯕ꯭ꯔꯥ ꯑꯝꯇ ꯌꯦꯡꯉꯨꯅꯦ, ꯊꯪꯅꯕ ꯈꯨꯜ ꯇꯥꯕ ꯂꯝꯕꯤꯗ ꯁꯟ ꯂꯥꯕ ꯑꯃꯨꯕ ꯑꯔꯥꯡꯕ ꯑꯃ ꯋꯥꯖꯥꯎ ꯉꯥꯡꯕ ꯃꯦꯔꯥꯖꯥꯎꯅ ꯍꯣꯏꯔꯒ ꯄꯨꯍꯧꯏꯅꯦ꯫ ꯃꯃꯥ, ꯑꯩ ꯁꯟꯁꯤꯡꯁꯦ ꯃꯁꯤꯡ ꯁꯨꯕ꯭ꯔꯥ ꯑꯝꯇ ꯌꯦꯡꯖꯔꯨꯈꯤꯒꯦ, ꯌꯨꯝꯗ ꯆꯥꯛ ꯆꯥꯕ ꯆꯪꯂꯨꯕ ꯊꯣꯛꯂꯛꯄꯗ ꯉꯥꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯦꯝꯕꯣꯡ ꯁꯟꯁꯤꯡꯗꯨ ꯃꯁꯤꯡ ꯊꯤꯒꯦ ꯍꯥꯏꯅ ꯌꯦꯡꯂꯛꯄꯗ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯇꯣꯉꯥꯟ ꯇꯥꯕ ꯁꯟ ꯂꯥꯕ ꯑꯃꯨꯕ ꯑꯔꯥꯡꯕꯤꯗꯨ ꯍꯦꯛ ꯌꯥꯎꯔꯝꯗ꯭ꯔꯦ꯫ ꯑꯣ ꯆꯨꯝꯃꯤꯗꯅ, ꯈꯨꯔꯥꯅ ꯍꯥꯏꯔꯝꯕꯗꯣ, ꯃꯗꯨꯒꯤ ꯃꯦꯔꯥꯖꯥꯎ ꯍꯥꯏꯕ ꯁꯨꯅꯤꯡꯗꯕꯗꯣ ꯉꯁꯤꯗꯤ ꯈꯪꯅꯤ, ꯁꯟꯕꯨ ꯇꯥꯛꯂꯒ ꯐꯨꯗꯦꯛꯍꯟꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯦꯝꯕꯨꯡ ꯊꯨꯅ ꯌꯥꯡꯅ ꯁꯟꯕꯨꯒꯤ ꯃꯌꯨꯝ ꯇꯝꯅ ꯆꯦꯜꯂꯛꯇꯨꯅ ꯄꯥꯎ ꯇꯝꯂꯕꯗ ꯈꯣꯡꯂꯩ ꯊꯨꯅ ꯃꯦꯔꯥꯖꯥꯎꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯂꯝꯃꯤ꯫ ꯁꯥꯖꯧ, ꯈꯨꯔꯥ ꯑꯝꯇ ꯉꯥꯏꯕꯤꯈꯣ꯫ ꯃꯦꯔꯥꯖꯥꯎ, ꯀꯅꯥꯅꯣꯅꯤ ꯇꯥꯟꯖꯥꯁꯤꯗ? ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯣꯟꯊꯣꯔꯛꯄꯗ ꯁꯥꯖꯧꯒꯤ ꯁꯥꯊꯤꯈ꯭ꯔꯕ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨꯒ ꯁꯟ ꯁꯦꯟꯕ ꯊꯦꯝꯕꯨꯡꯒ ꯃꯈꯨꯠꯇ ꯎꯇꯨꯛ ꯋꯥꯇꯨꯛ ꯄꯥꯏꯗꯨꯅ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ꯫ ꯍꯩ ꯀꯔꯤ ꯃꯇꯧꯅꯣ, ꯑꯩꯅ ꯄꯨꯔꯛꯂꯤꯕ ꯁꯟꯁꯤ ꯃꯁꯤꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯁꯤꯒꯤ ꯑꯣꯏꯔꯝꯂꯕꯗꯤ ꯑꯩ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯂꯣꯏꯔꯦꯗꯅ ꯇꯧꯔꯤꯁꯦ꯫ ꯋꯥ ꯉꯥꯡꯕꯒ ꯅꯪꯍꯧꯕ ꯅꯠꯇꯦ, ꯁꯥꯖꯧꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤ ꯆꯪꯗꯨꯅ ꯃꯦꯔꯥꯖꯥꯎꯕꯨ ꯀꯥꯎꯕ ꯊꯤꯟꯕ ꯍꯧꯔꯛꯏ꯫ ꯃꯦꯔꯥꯖꯥꯎꯁꯨ ꯆꯩꯅꯥ ꯈꯥꯡꯕ ꯉꯝꯗ ꯂꯥꯎ ꯈꯣꯡꯂꯤ꯫ ꯑꯁꯨꯝꯅ ꯇꯞ ꯇꯥꯕ ꯃꯈꯩ ꯄꯨꯊꯔꯝꯂꯒ ꯁꯥꯖꯧꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯨ ꯆꯠꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯅꯨꯄꯥ ꯈꯔꯅ ꯏꯍꯤꯡ ꯅꯥꯍꯤꯡ ꯁꯥꯔꯕ ꯃꯦꯔꯥꯖꯥꯎꯕꯨ ꯁꯝꯂꯒ ꯃꯌꯨꯝ ꯇꯝꯅ ꯄꯨꯔꯛꯏ꯫ ꯃꯗꯨ ꯎꯕꯗ ꯁꯥꯈꯤꯇꯣꯟꯅ ꯑꯉꯥꯡꯁꯥ, ꯅꯪ ꯈꯨꯔꯥꯁꯤ ꯀꯔꯤ ꯇꯧꯔꯨꯕꯒꯤ ꯑꯁꯨꯛ ꯊꯤꯅ ꯁꯣꯛꯂꯤꯕꯅꯣ? ꯏꯅꯦ, ꯈꯨꯔꯥꯅ ꯁꯥꯖꯧ ꯃꯆꯤꯟ ꯃꯅꯥꯎꯒꯤ ꯁꯟꯗꯣ ꯂꯣꯟꯅ ꯊꯪꯅꯕ ꯈꯨꯜ ꯇꯝꯅ ꯍꯣꯏꯔꯒ ꯄꯨꯔꯝꯃꯦꯅ ꯈꯨꯔꯥꯁꯦ ꯃꯣꯏꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤ ꯆꯪꯗꯅ ꯐꯨꯕꯤꯔꯝꯂ ꯃꯥꯜꯂꯦ꯫ ꯂꯝꯕꯤ ꯅꯥꯀꯟꯗ ꯁꯣꯛꯂꯒ ꯂꯩꯔꯝꯕꯗꯒꯤ ꯑꯩꯈꯣꯏꯅ ꯌꯨꯝꯁꯤꯐꯥꯎ ꯊꯤꯟꯖꯔꯛꯄꯅꯤ꯫ ꯑꯩꯈꯣꯏ ꯃꯄꯥ, ꯅꯪꯁꯤ ꯑꯣꯟꯊꯣꯛꯅꯁꯨ ꯋꯥꯈꯜ ꯇꯥꯈꯤꯗ꯭ꯔꯦꯗꯀꯣ, ꯂꯩꯀꯥꯏ ꯃꯃꯥꯡꯁꯤꯗ ꯏꯀꯥꯏꯕꯅ ꯁꯤꯔꯦ꯫ ꯑꯩꯗꯤ ꯁꯤꯅꯤꯡ ꯆꯤꯠꯇꯅꯦ ꯈꯞ 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 ꯆꯤꯡꯂꯒ ꯍꯜꯂꯛꯀꯗꯕꯒꯤ ꯁꯔꯨꯛ ꯇꯁꯦꯡꯅ ꯁꯤꯔꯒ ꯍꯟꯕꯤꯔꯛꯄ ꯌꯥꯗ꯭ꯔꯣ? ꯀꯅꯥꯒꯤ ꯅꯨꯄꯤꯒꯤ ꯃꯈꯨꯗꯥꯡꯅꯣ ꯍꯅꯨꯕ ꯅꯪꯅ ꯄꯥꯏꯔꯒ ꯆꯤꯡꯗꯣꯔꯤꯕꯗꯨꯕꯣ? ꯅꯠꯇꯦ, ꯆꯍꯤ ꯃꯇꯥꯡꯗꯨꯒ ꯃꯤꯒꯤ ꯃꯋꯥ ꯃꯄꯨꯔꯣꯏꯕ ꯂꯩꯕ ꯃꯧ ꯀꯌꯥ ꯄꯥꯝꯒꯦ? ꯑꯩ ꯏꯀꯥꯏꯕꯅ ꯁꯤꯔꯦ ꯃꯤ꯫ ꯀꯔꯤꯅꯣ ꯃꯣꯏ ꯏꯃꯨꯡꯁꯤ ꯕꯦꯔꯥꯅꯤ, ꯑꯁꯣꯛꯄꯁꯤ ꯊꯨꯅ ꯊꯝꯂꯝꯂꯒꯅꯦ ꯑꯩꯈꯣꯏꯅꯤ ꯆꯠꯍꯧꯕꯅ ꯐꯅꯤ꯫ ꯇꯅꯧꯕꯤꯁꯨ ꯊꯣꯛꯂꯛꯇꯨꯅ ꯍꯩꯃꯥ, ꯀꯩꯅꯣ ꯄꯥꯕꯁꯤ ꯀꯩꯗꯧꯕꯒꯤ ꯑꯁꯨꯛ ꯊꯤꯅ ꯁꯣꯛꯂꯤꯕꯅꯣ? ꯇꯥꯎ, ꯍꯟꯗꯛꯇꯤ ꯅꯪ ꯑꯣꯏꯅ ꯈꯨꯝ, ꯃꯁꯤꯁꯨ ꯑꯃꯨꯛ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯈꯨꯝꯂꯛꯀꯅꯤꯕ, ꯑꯩ ꯈꯨꯝꯕ ꯇꯜꯂꯦ꯫ ꯅꯨꯄꯥ ꯑꯃꯗꯨꯅ ꯍꯥꯏꯕꯗꯒꯤ ꯇꯅꯧꯕꯤꯁꯨ ꯚꯥꯞ ꯇꯥꯔꯗꯨꯅ ꯈꯣꯟꯖꯦꯜ ꯍꯧꯅ ꯍꯣꯏ ꯃꯥ, ꯕꯥꯖꯤꯁꯤ ꯅꯨꯄꯤꯒꯤ ꯈꯨꯗꯥꯡ ꯆꯤꯡꯂꯨꯕ ꯅꯠꯇꯤꯌꯦ, ꯃꯤꯒꯤ ꯁꯟ ꯍꯨꯔꯥꯟꯗꯨꯅ ꯄꯨꯔꯝꯕꯒꯤ ꯁꯟꯕꯨꯅ ꯐꯨꯔꯒ ꯊꯥꯔꯛꯄꯅꯦ, ꯑꯃꯨꯛꯇ ꯀꯞꯄꯗꯨ ꯂꯦꯞꯈꯨꯋꯣ꯫ ꯅꯨꯄꯥ ꯑꯅꯤꯗꯨ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯏ꯫ ꯈꯨꯔꯥ, ꯅꯌꯨꯝ ꯌꯧꯔꯦ, ꯂꯩꯖꯧꯔꯣ, ꯅꯣꯏ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡꯁꯦ ꯃꯤꯔꯣꯟ ꯑꯝꯇ ꯇꯥꯗꯦ, ꯑꯩꯈꯣꯏ ꯆꯠꯆꯧꯔꯒꯦ꯫ ꯍꯥ, ꯅꯈꯨꯅ ꯃꯤꯒꯤ ꯁꯟ ꯍꯨꯔꯥꯜꯂꯝꯂꯤꯕ? ꯇꯧꯅꯤꯡꯉꯦ ꯃꯁꯤꯒꯤ ꯍꯨꯔꯥꯟꯕꯁꯦ, ꯏꯃꯨꯡꯗꯒꯤ ꯄꯣꯠ ꯆꯩ ꯍꯨꯔꯥꯟꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯈꯨꯜ ꯂꯩꯀꯥꯏ ꯃꯄꯥꯟ ꯊꯣꯛꯂꯛꯂꯕꯅꯦꯕ, ꯃꯁꯤ ꯁꯣꯛꯂꯤꯉꯩꯁꯤꯗ ꯑꯃꯨꯛ ꯊꯥꯖꯤꯟꯅꯤꯡꯈ꯭ꯔꯦꯗ꯫ ꯃꯥ, ꯕꯥꯖꯤꯁꯤ ꯈꯔ ꯁꯣꯛꯆꯔꯕꯁꯨ ꯈꯨꯜ ꯂꯩꯀꯥꯏ ꯃꯌꯥꯝ ꯆꯪꯗꯅ ꯌꯨꯝꯁꯤꯗ ꯂꯥꯛꯇ꯭ꯔꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛ ꯐꯔꯕꯅꯤ꯫ ꯕꯥꯖꯤꯁꯦ ꯏꯃꯨꯡ ꯌꯧꯅꯕ ꯑꯃꯨꯛꯇ ꯄꯨꯁꯤꯟꯅꯕ ꯇꯧꯁꯤ, ꯑꯣꯟꯊꯣꯛꯅꯁꯨ ꯊꯤꯅ ꯐꯨꯕꯤꯔꯝꯃꯤ, ꯐꯤ ꯑꯃꯟꯕ ꯃꯥꯡꯈꯩ ꯐꯨꯕꯤꯔꯦꯕ ꯇꯧꯔꯤꯁꯦ꯫
असुमना तानोबीना अमाइबा अमा कौदुना सोक्लबा मकूबु येंगहलम्मी मेराजाउसु चैना फंगलबा असिददि वखल तारे सैतदा साखी अईगी पुंसीनि हिंगलिबा मखै मीगी मपोत मरंतदि हुरान जरोइको अई मीना फुरमबगी चैनासे खांगबा याम नुवाई शूदना नुंगाइबा पामलुबा इसे ngasidi ईश्वरनि हेक वरेदा असुक तांख्रबा मतम कया अइना लेमना मांखनख्रिबसिंदो हौजिकता पामुरैको अइना ngami haiduna itu isada otpadagi hendokdana itu phauba mimana drabi uhenkhibagi mahaina ngasidi aisu seisu sigi mateng yaujabadi isa itomta phauba satpa ngamdreko phattaba mapa aina isa singi karigumbi amatasu hek tobiramba ngamdre साख्रब नुसा मरक असिदा सखितोन तंगदी इंखोल सूरिब्रा मखोय मपा अंगोल द निंथीना पोथारगा लैबा याद्रो इंखोल असिदा कैदोबो मुसंगलक्लिबनो ममा अई ngasiदी वखल तार इपांगल फरिङैदा इसा इमोगी करिसु खलुजबस इपांगल सोन्जेलक्लबा मियामना आइबो हन्थब मिट येंगना येंगबिरबा मिकुप असिददि अईगी इमुंग इसा इमोंग नतना अईगिदमक कनासु लैरमद्रेने इसा इमोंगिनी हाइदना मसक थोकपा करिगुंबी अमत्ता तौबिरम ngamjabsu lemhौरिबा इपांगल खरसिना इसा इमोगिदमक्ता अंगम्बा मखैदि होटनरमलगे अईगी साउख्रबा इंखोलसे नंग अई संगदुना मतम मतमगी महै मरों कया थादुना अईसु ममा नंगुमना इसा इमोगिदमक्ता होटनरगे साखितोनसु मपुरोइबगी मफमदगी नोंमता ताबा फंगनी हाइना थाजरुजबा वहाय असि ngasi itha thajadana taba phangmasiददि ममितगी मपी सिंथरक्तुना मखोय मपा असुकुइबा मतमसे वारसु अइना नोंमदि मखोय मपासे वखल तारखिनी हाइदुना खांगलकपगी महै ngasiदि फंगै मखोय मपागी अथीबा मिसै तमथीबा मियोत मिनै पुंबा ngasi अईगी मित्तगी तारिबा पी असिना सेंगना सामथोकपा ओइरसै ngasi हाइबा नुमित असिदगी हराव नुंगाइबा खक्तगी पी सेंथाबा ओइजगेको मेरा जाउना साखितोन तानबा हाइदुना खोंजेल हौना nganglabaniना तनौबी मासु तारि मकु असिना वाखल तारकपसिदा मासु मथमोइ पिनजै थामनि नफमदैना सक्खिबा वासक्तो अई ngakpa ngamni masise ngasidi wakhal तारि basina sokpagi pausilakti haiduna aibudi waroganuko tamani na halakpaga nafamda aina sakki wasagado ngaktuna anauba imung siga sase nafamda uhangi khanduna aina paba sokpagi pause nafamda yohankidaba hausikti paba su wakhal tarabanina tamani do yumsida laknaba pausen khragi asumna mera zauna wakhal tarabada sakiton makhoi animana duna matam matamgi manamasing thaduna yonbadagi sen mayam ama phanglammi asumna ahal oiriba makhoina gyan tarabada masa mamau oiba makhoisu ingna signa wakal ingna nungaina pan khirami